Soil Pravesh, cha ising charabro brother hai. Chadriye soil. Ai life se lorga chadoye. Life se ngasi khar su thenge. Pung mapan makhai tare hawbse. Banta thiam udaba kuire khoi di ising chaw die hai. Banta thiam hoi udaba yam kuire aina su video da di live da kai da thengna ki fana kuire. Video live video da ka comment am taw podo thengna ki da kuire. Adong lekai di ising chaw di hai do yam phare hojik Manipur se mafam mayam badi ising chaw na awa bam tanare do mai kai khara amada ising chaw do problem oirami gi Manipur gi awa se loi nai de duni amma loi pada amma ado hojik mo ising chaw basina yum kai tektana yum kai chenthakiba dai leifam khang lai cha da ba dai di ising chaw basigi problem se di magi ising chaw loi kre hai dana pha kre hai dana ta pha loi ta ba laina kaya kyam enoni am nungai ta ba thuduk tangai le mathang mathang bro khoi di ising kamai tawge hai akhoi rom da di ising se chaw di soil progress akhoi gi keno manak nak pada chili turen se khuga turen ne ko ado akhoi gi lam se su dum khara dum tongba lam oi ba ne aduga keno soi ba khoi gi ungdang khoi gi lawai hai tare ne ko lawai lam ni na khoi gi ising chen na ba nala di keno sing se khongban lupan myam se marang kai na lai ni na nong ta matam nang hak thumkat pa kukat pa tawra so dum nong ta ki loi ba dum chen thar ki ba admai na oi ba jaga oi ba ni na hojik ki oina di ising chaw de du bo mangan mana timok jagi kano sina nong khutas na ekta ta khamai tan su sala ga de dum chaw du ni ba du Manipur da ge mafam mayam badi thumbam di thok tu ni khoi se awang balam ni khoi valley ni ching da leiba lam ni nong se chu ga khang chu ba chu dra ga kang na to pa mai taw se extreme weather condition lai se ni am lai khang na dunya khoi bu mo mong se loi kok thorak pa dai anak tim pha lom da loina kai khre hai hoi ising se turin sing se maru oina khoi ge horak pham do turin ge horak pham do mai turin maru hai tai ni ko adai we tu da khoi nong se chu ma tam da da gi ising jing do ching da hori ba uwa sing do na uwa sing gi mara sing do na dai di ching gi chingmai do ta ri nong do chup sal la ga tham ga adu da gi machum tok 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 tarak pa do na khoi gi dum toi ke hai ni iram macha macha sema ga madu da gi turen si sahi chup pa ising kang da gi da dum turen ising cheling do na ko ado hojikti adugi makho hobam du loina kangku mana ai maming pandra su myam ne khangam mane yan thatta loi kok thok ta taw ni no ta ma tam da tar bi sing du loina chora do loi chen dhara bani na dum humma loi patharak ni taw Albert Lystrom hi brother hi Albert I soul lover hi na bro HP 15 AMD Ryzen 3 720U 8GB LPDDR5 RAM 512 GB masi se adum matam kuina sinaba yagadra hai hoi AMD Ryzen 3 aduga 7320U se koi performance oiba concentrate oiba kanoni processor ni 8GB RAM adum yare LPDDR5 yam phare aduga 512GB se adum janaraba adum sinaba ya ba kano oire ko magi hard disk se adum masi SSD oibra ꯀꯩ ꯍꯥꯟꯅꯒꯤ ꯑꯔꯤꯕ HDD ꯑꯣꯏꯕ꯭ꯔꯥ ꯑꯗꯨꯗꯣ ꯌꯦꯡꯕꯤꯌꯨꯀꯣ SSD ꯑꯣꯏꯔꯒꯗꯤ ꯃꯦꯃꯣꯔꯤꯗꯣ ꯑꯗꯨꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯔꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯀꯃꯦꯟ ꯏꯕ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯄꯣꯜꯗꯨꯗ ꯑꯩꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯏꯁꯤꯡ ꯆꯥꯎꯕꯁꯤ ꯀꯃꯥꯏꯅ ꯇꯧꯏ ꯃꯌꯥꯝ ꯂꯩꯀꯥꯏꯗ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦꯅ ꯍꯪꯕꯗꯣ ꯑꯗꯨꯝ ꯆꯥꯎꯔꯒꯅ ꯆꯥꯎꯏ ꯆꯥꯎꯗꯦ ꯑꯗꯨ ꯑꯗꯨꯝ ꯀ꯭ꯂꯤꯛ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯈꯪꯅꯕ ꯍꯥꯏꯇꯥꯔꯦ ꯃꯤ ꯀꯌꯥꯝ ꯌꯦꯡꯕ ꯃꯌꯥꯝꯁꯤꯗ ꯀꯌꯥꯝ ꯌꯥꯝꯅ ꯏꯁꯤꯡ ꯆꯥꯎꯕ ꯖꯒꯥꯗ ꯂꯩ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯖꯒꯥꯗ ꯂꯩꯔꯤꯕꯅꯣ ꯀꯌꯥꯝ ꯌꯥꯝ ꯇꯥꯗꯕꯅꯣ ꯍꯥꯏꯗꯣ ꯈꯪꯅꯕ ꯑꯗꯨꯒ ꯀꯃꯦꯟꯗ ꯑꯣꯏꯅ ꯏꯁꯟꯕꯤꯔꯁꯨ ꯑꯗꯨꯝ ꯀꯥꯏꯗꯦ ꯑꯗꯨ ꯀꯃꯦꯟ ꯑꯣꯏꯅ ꯏꯕꯤꯔꯒꯗꯤ ꯍꯦꯟꯅ ꯐꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯣ ꯑꯩꯅ ꯍꯥꯏꯕ ꯈꯛꯇ ꯅꯠꯇꯅ ꯑꯗꯣꯝꯅꯁꯨ ꯋꯥꯗꯨ ꯐꯣꯡꯗꯣꯔꯛꯑꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯣ ꯂꯥꯏꯛꯁꯨ ꯑꯃꯨꯛꯇꯪ ꯇꯧꯁꯟꯕꯤꯌꯣ ꯑꯗꯨꯝ ꯌꯦꯡꯉꯤꯕ ꯃꯌꯥꯝ ꯑꯩꯒꯤ ꯐꯣꯟꯁꯦ ꯒ꯭ꯔꯤꯟ ꯂꯥꯏꯟ ꯆꯤꯡꯉꯦ ꯃꯁꯤꯕꯨ ꯐꯈꯤꯗ꯭ꯔꯣ ꯍꯥꯏꯌꯦ ꯕꯟꯇ ꯊꯤꯌꯥꯝ ꯀꯔꯝꯕ ꯐꯣꯟ ꯑꯣꯏꯗꯣꯏꯅꯣ
software update kumba tawrubadagi problem oirakpa oitaragadi moina anouba software update pisalak matamda push tawruk matamda phakibusu dum yawebuko aduga tarubadagi nanthekpa khoi phamjanbagumba dum tawrubadagi eno tawba oitaragadi yakidaba oitaragadi madu kano hardware ki problem oikitaragadi display senbo natragadi option du leiroi ai live sidesida yamna haining da wahi pathokpada nungaitaba comment irakanda comment tawrpa yaure yengisi ko khoi kangbu nataba ado ipararoige aduga comment se health for review da leigre yengiba kangkhuna di uraga aina di uba sing chawbase mausana nature ge process amadi oiraga su natural masi handak chahi khara sida chahi ahum mari sida ising se dom no hek ta ba chawrse masidi khoi ge mioi bagi hoina tawruba hai tare ko khoi haise khoi khakta nate kangbu mayamna leiri masida yam chaw responsible oiba moi gi sam khut yam changi hai tare maramde khoi chingda haubu uwaga ka thatpuse kaisu leitana budi mayamna di khalam ngane khoi engonda khudak ta direct impact se laktabani na effect adubu long run da long term da kadawe hai kanda climate condition khoi gi han manipur saram da ba sawe hengalakwa adaidi nong churagana hekta ta khamitana chuba adaidi nong chudragana chukang chudabida ikang thokpuga yawse masigumba condition laise khoi gi environment ta leiba khoi uwa se yam mari leineba duna nong taba adaidi tadaba ising chawba sigum mayam singse landslide thokpa mayam se wakhan kitang gyan taminaragadi khoi khakta nate hai tare sok tuse mayam pulam ne sokmina duse the oxygen gi air quality index ye matamda manipur se kasu yamna phaba ekta adu akna phaba air quality oidreba khoi chingi lamda laitara so hana di manipur se forest cover to area se yam yame unclass na khoi gi protected reserve forest kai lei adu exam unclass na government na masak khangdok triba hai tare adum khoi gi free chingda panglei lei hai tane adum forest kakta da 67% forest ki area oiram bane unclass forest ki ado protected ado reserve forest sum myam yaw adu heling ne ado hojikti masing yam antaramani hai tare kokthopui sang yam antare adi tampakilam da so khoi tampakilam da so dum yum kai saba lambi semba gumba matamda uwa pakka tak thatpase mi gi lamdana lambi semba matamda lambi duna lakpa lambi du mapa du u aso hom ta de lambi du bok theidu ga chatle hai tare khoi gi na u do han nei indhok ke han ho nei boine environment ki matang da kharadi panyam se khangmina badi phabane aduna masitagi tapna tapna tawra kham de khoi da khudong thik mam tholai je hoje khoi hoje hingi matam se ai nang haudraga sa yang khoi gi tungda lakadaba mi ron da di mo yam warani ba ado hana da su saram da ni manipur le hojikti kalen matam je sabada khangam de mapan lam singa manare ningtham tha se jo mu hana di am ingna unga taba nungai ba adum ba weather am hojikti ningtham tha ga se december january sai da khajik khak ngam ga dum sare sai chupa handak sei gi monsoon se karangan na budi lai ado monsoon se manipur khakta na ti india yam pham ayam ba da nong dum loin tai hojik se du khoi manipur da su aina khan ba han ta ba sang dum tar ne maram de manipur se nong marang kain ta ba lam ne khoi gi thangna ba da lei ba meghalaya supi gi khwai de nong marang kain ta ba lam ne ado meghalaya da ising chaw de maram di chinggi uwa nature gi kano sing do moi kya kan disturb to de khoi manipur di yam patana disturb to re du na oi do OnePlus 9 9 ne update to bodagi male hai o adu argadi bantathiam gi ma gi kano do OnePlus ki do moi gi OnePlus ki community lai ne adu da koi gi moi gi community da changa kanda yeng bi no update lak pra moi kai hai nei no natraga na moi gi official customer care gum bada contact to view natraga na koi gi moi gi
Twitter haitare hojikpudi X haigredana Twitter handle da moida message thajinbiyo ado sumaina update tawbudi green line lae masi update kamai tawani hokane mo adum reply tawkani anouba software update anouba moina push tawke ai natragana karam kan tawkani haibudo asengba mo adum chapchaba information do moina adum hairani haitare Albert Lyson brother da YouTube sina nails apa haino maju sina simga kana ꯑꯩꯈꯣꯏꯒꯤ ꯑꯜꯕꯔꯠ ꯂꯥꯏꯁ꯭ꯔꯝꯒꯤ ꯃꯦꯁꯦꯖꯁꯦ ꯑꯩ ꯄꯥꯕꯗ ꯈꯤꯇꯪ ꯆꯃꯝꯅꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯝꯒ ꯀꯃꯥꯏꯅ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯑꯗꯨꯝ ꯇꯧꯔꯕ꯭ꯔꯥ ꯕ꯭ꯔꯗꯔ ꯍꯥꯏꯕ ꯀꯩꯅꯣꯝꯃ ꯍꯥꯏꯔꯤ ꯑꯁꯤꯒꯤꯁꯦ ꯑꯩ ꯀꯃꯦꯟꯁꯦ ꯄꯥꯕꯗ ꯈꯤꯇꯪ ꯆꯃꯝꯅꯔꯦ ꯈꯤꯇꯪ ꯃꯌꯦꯛ ꯁꯦꯡꯅ ꯑꯝꯇꯪ ꯏꯕꯤꯔꯛꯑꯣ ꯋꯥꯔꯧꯕꯤ ꯌꯥꯗꯦ ꯑꯩ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯏꯔꯤꯕ ꯋꯥꯍꯩꯁꯦ ꯅꯦꯜ ꯍꯥꯏꯅ ꯑꯃ ꯍꯥꯏꯔꯦ ꯆꯅꯥ ꯅꯦꯜ ꯑꯦꯁ ꯁꯤꯝꯃꯪꯀ ꯍꯥꯏꯅ ꯑꯃ ꯂꯩꯁꯦ ꯑꯩꯅ ꯄꯥꯕ ꯂꯧꯁꯟꯕ ꯈꯤꯇꯪ ꯋꯥꯔꯦ ꯍꯥꯏꯇꯥꯔꯦ ꯁꯣꯔꯠꯀꯠꯇ ꯏꯕꯤꯕ ꯑꯣꯏꯔꯝꯕꯕꯨꯗꯤ ꯌꯥꯏ ꯑꯗꯣ ꯑꯩ ꯈꯤꯇꯪ ꯂꯧꯁꯟꯕ ꯋꯥꯔꯦ ꯑꯃꯨꯛꯇꯪ ꯍꯟꯅ ꯏꯕꯤꯔꯛꯑꯣ ꯋꯥꯔꯧꯕꯤ ꯌꯥꯗꯦ Realme P3X, Realme 14X kase karambana fage brother ngarang su hangbane adubu brother na ngang badu voice takidre hai o hoi ngarang ji network nungaitabagi khoi gi pat tat tawbase kharadi tawbre hawrakpadu tawre loisalakpadu tawre adu matang du oiram bayai ko Realme P3X, Realme 14X ai masigi keno se feature je dum iman manai hai tare ko ani mak se samana bane khoi gi sub brand Sabran hai ai sorry Oppo gida su ama ai leiba mangi 14X siga P3X siga yeng targadi 13X sina hogi P3X sina di adum processor do mana kitang fare magi processor de P3X ki processor je kaino oi ki bani Mediatek Dimensity re kaino oi ki bani ai chapta na ni jing mangamdre kaya oi ki bano do Okay, Dimensity 7300 oibuko. Adaidi amana Snapdragon 6 generation bo. Adu ani si yeng matam dadi ai wakan dadi hujik P3X na dum farani. Ani khalle. Radhakanta oinam set hi. Hi Radhakanta. Pari thoksom full support hai. Agat chari brother. Pari thoksom yamba Vivo T4 si laiba yaba phone oidura amukta sugaina haibiro hai. Vivo T4 laiba yaba phone oi adu mai design su dum phajai aduga magi feature piriba feature singdo adum hojik matam se chanaba oi adu budget range tu da yengbiyo aduga aina video amasu hojik ai semnabagi script kumba khara ai dum aina khara dum yengamba lai stage da lupa lising 10 dagina 50 bau manung sida ko 10 35 35 daina kun kadai kun manga kuntra nifu 50 swai bau range sida aina phone aigi oiba opinion ni ko mase aina pamba aina fayena suggest tawbudo kanagumna pamdaba design li yengda pamdaba natraga adugi brand do pamdaba yaudaba su dum nate dum yaudoni adubu aina adumaina phone khara khangatraga video ma semgena ai ready tawga laire ko ado adugi video do yeng kanda adugi price range tu da adugi phone duga manaba price range tu da karamba phone hena fagani habido adu su dum yeng thokpada amata dini YouTube channel su amata di tawiro ba brother hai Albert Lyson na hai drive tawbiyo na hai man hoi ai Albert adongi YouTube channel ai hoi targadi adum subscribe tawke ai adum loiraga yenge ko aduga adum mating pangnasi kesu akai bilate khoi mayam support tawraga pulapuna adum chakhat minabado adum pami aduga khoi Manipuri dadi tawde hai tare mamang da atopa khoi content creator sing atopa Hindi gi didi English ki atopa category da laiba Manipuri natabani ko ina haise moi de dom support mayam tawne nong tholok poi ta su han de gi lairamba khara or ta su moi masen se amana amaga collaboration tawdana amana amagi video da mateng pangna dana tarakanda pulap sakhat minaraga gi earning se dum tawmine ba do kai Manipuri dadi khara kanggu khara masu dum taw mali taw pasu laiba mali ai yam kanna di yengde ko adum video do ai adubu chak di khara wa le hai tare khoi masen se amaga mateng pangna pase ai do ai Albert ki YouTube channel laibo itagadi ai adum subscribe to ke adum so banda thiam saiton hai duni mai saigon ni ko saiton lom dadi kamai tawri ke
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯊꯣꯏꯗꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯀꯃꯥꯏ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯂꯥꯏꯐꯁꯤ ꯅꯣꯔꯃꯦꯜ ꯃꯃꯥꯡꯉꯩꯗ ꯂꯩꯔꯝꯕꯗꯨꯃꯛꯇꯤ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯦ ꯁꯨꯃꯪ ꯅꯣꯡꯃꯝ ꯈꯪꯗꯕ ꯑꯗꯒꯤ ꯁꯦꯟ ꯇꯥꯟꯐꯝ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯃꯇꯝ ꯁꯥꯡꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔꯨꯗꯕꯒꯤ ꯏꯔꯥꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯇꯥꯟꯗꯅ ꯑꯩꯈꯣꯏ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯨꯕꯗꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯤꯡꯕꯗ ꯈꯔꯗꯤ ꯑꯗꯨꯝ ꯋꯥꯅꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯕꯨ ꯋꯥꯈꯜ ꯂꯩꯇꯥꯐꯝ ꯈꯪꯗꯅ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯔꯒ ꯂꯩꯕ ꯄꯨꯟꯁꯤꯗꯣ ꯑꯗꯨꯃꯛꯇꯤ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ ꯇꯧꯖꯔꯛꯀꯦ ꯑꯜꯕꯔꯠ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯌꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯁꯦ ꯑꯜꯕꯔꯠ ꯂꯥꯏꯁ꯭ꯔꯝꯒꯤꯁꯨ ꯆꯦꯅꯦꯜ ꯑꯃ ꯂꯩꯕ ꯃꯥꯜꯂꯦꯀꯣ ꯑꯗꯨꯗꯤ ꯆꯦꯅꯦꯜꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯁꯕꯁꯀ꯭राꯏब ꯇꯧꯁꯟꯕ ꯀꯥꯏꯗꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯀꯣꯟꯇꯦꯟ ꯑꯗꯨꯒ ꯑꯦꯅꯤ ꯀꯦꯇꯦꯒꯣꯔꯤꯗ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯕ ꯚꯤꯗꯤꯑꯣ ꯁꯨꯝ ꯁꯦꯝꯃꯒ ꯃꯌꯥꯝꯗ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯕꯨ ꯑꯣꯏꯔꯁꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯗꯨꯝ ꯈꯪꯍꯟꯕ ꯇꯦꯂꯦꯟ ꯎꯠꯊꯣꯛꯄ ꯑꯗꯨꯝ ꯀꯥꯏꯗꯦꯅ ꯈꯜꯂꯦ ꯁꯣꯍꯦꯜꯅ ꯑꯃꯨꯛ ꯍꯥꯏꯔꯤꯁꯦ ꯕ꯭ꯔꯗꯔꯁꯦ ꯀꯥꯏꯗꯩꯅꯣ ꯕ꯭ꯔꯗꯔꯅ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯆꯪꯂꯛꯈꯤꯕꯒꯤ ꯃꯇꯥꯡꯗ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯁꯣꯍꯦꯜ ꯑꯩꯁꯦ ꯁꯥꯏꯇꯣꯟꯗꯒꯤꯅꯤ ꯁꯥꯏꯇꯣꯟ ꯍꯥꯏꯁꯦ ꯃꯃꯝ ꯂꯝꯁꯦ ꯇꯥꯈ꯭ꯔꯕ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯀꯗꯣꯝꯗ ꯂꯩꯕꯅꯣ ꯇꯥꯔꯝꯃꯒꯗꯤ ꯐꯔꯦ ꯑꯗꯣ ꯑꯩ ꯃꯃꯥꯡꯗ ꯌꯨꯇ꯭ꯌꯨꯕ ꯇꯧꯔꯛꯄ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄ ꯍꯧꯔꯛꯄꯗꯨꯗꯗꯤ ꯑꯗꯨꯝ ꯃꯌꯥꯝꯗ ꯂꯣꯏ ꯍꯥꯏꯕꯅꯤ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯕꯟꯇ ꯊꯤꯌꯥꯝꯅꯒ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯤꯁꯦ ꯑꯩ ꯃꯃꯥꯡꯗ ꯑꯗꯨꯝ ꯍꯥꯏꯖꯈꯤꯕꯅꯦ ꯑꯩ ꯁꯤꯗꯒꯤꯅꯤ ꯑꯗꯣ ꯑꯗꯨꯝ ꯍꯥꯏꯗꯣꯛꯆꯕꯅꯦ ꯑꯗꯣ ꯑꯩꯅ ꯌꯨꯇ꯭ꯌꯨꯕ ꯍꯧꯔꯛꯄꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯅꯤꯡꯁꯤꯡꯕꯗ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯗ ꯚꯤꯗꯤꯑꯣ ꯌꯥꯎꯔꯝꯒꯗꯕꯁꯦ 2019ꯗꯒꯤ ꯌꯥꯎꯔꯝꯗꯧ ꯃꯥꯜꯂꯦ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯒꯤ ꯃꯇꯝꯗꯒꯤꯗꯤ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯔꯦꯒꯨꯂꯔꯂꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗꯤ ꯅꯠꯇꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯈꯔꯅꯤ ꯁꯦꯝ ꯑꯃꯨꯛ ꯈꯔ ꯑꯃꯨꯛ ꯂꯦꯞ ꯑꯃꯨꯛ ꯈꯔꯅꯤ ꯑꯃꯨꯛ ꯁꯦꯝ ꯑꯃꯨꯛ ꯈꯔ ꯑꯃꯨꯛ ꯂꯦꯞ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯑꯩꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯃꯈꯛꯇ ꯑꯣꯖꯥ ꯑꯣꯏ ꯑꯣꯖꯥ ꯑꯣꯏꯕꯁꯦ ꯉꯁꯤ ꯉꯔꯥꯡ ꯑꯣꯏꯕ ꯅꯠꯇꯦ ꯀꯣꯂꯦꯖ ꯍꯦꯛ ꯂꯣꯏꯕꯗꯒꯤ ꯑꯩ ꯆꯍꯤ 10ꯃꯨꯛ ꯑꯗꯨꯝ ꯑꯣꯖꯥ ꯑꯣꯏ ꯑꯗꯨꯗ ꯁ꯭ꯀꯨꯜ ꯑꯣꯖꯥ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯦ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯇꯥꯏꯃꯤꯡꯁꯦ ꯐꯪꯗꯕ ꯑꯩ ꯁꯪꯉꯛꯄ ꯀꯥꯟꯗ ꯍꯦꯛ ꯁꯦꯝꯕ ꯄꯥꯝꯗꯤ ꯌꯥꯝ ꯄꯥꯝꯖꯕ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕ ꯇꯧꯕꯁꯦ ꯌꯥꯝ ꯄꯥꯝꯕ 2017 ꯑꯗꯨꯋꯥꯏꯗꯒꯤ ꯑꯩꯁꯦ ꯌꯨꯇ꯭ꯌꯨꯕꯁꯦ ꯇꯧꯔꯒꯦꯅ ꯈꯜꯂꯀꯥꯟꯗ ꯑꯗꯨꯝ ꯉꯝꯗ ꯁꯨꯝ ꯂꯩꯔꯛꯄꯗꯒꯤ ꯁꯨꯝ ꯇꯞꯊ ꯇꯧꯔꯛꯄ ꯑꯗꯣ ꯌꯨꯇ꯭ꯌꯨꯕꯇ ꯇꯁꯦꯡꯅ ꯆꯪꯉꯛꯄ ꯌꯥꯝ ꯁꯦꯝꯕ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯤ ꯁꯤ ꯆꯦꯅꯦꯜꯁꯦ ꯊꯥꯒꯠꯂꯤꯒꯁꯤ ꯁꯤ ꯅꯠꯇꯕ ꯃꯃꯥꯡꯗꯁꯨ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯗ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯔꯝꯃꯦ ꯑꯗꯣ ꯅꯧꯅ ꯇꯧꯔꯛꯄꯒꯤ ꯍꯩꯇꯕꯒꯤ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯃ ꯀꯣꯄꯤꯔꯥꯏꯠ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯂꯧꯔꯨꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤꯁꯨ ꯈꯔ ꯑꯗꯨꯝ ꯂꯩꯈꯤꯕꯀꯣ ꯑꯗꯣ तसेंना हाइतारगदि अइना वीडियो सेमैसे यूट्यूब ता सिगी फोन की कई मतांग सेमसे अइना याम खंगबा हइबा अदु खकी वा नतेबा अदुम अइसे खरा टेक्नोलॉजी की अदुगुम्बा इलेक्ट्रॉनिक की गैजेट गुम्बा फोन गुम्बा स्मार्ट वॉच गुम्बा स्पीकर गुम्बा लेदनको अदुम सुम्बा पोचे याम पामजबा अनौब हेक थोलकपदे याम पाम याम नेंगनिंगबा अइसे लेइसु लेइयेबको मचा सिंग याम लेइसनबा याम लेइबा खोटबा दुमाइ तौवे अदुदा अइना पोचे पामबगी लेइनबगी येंग मतमजिदा करमबने हेना फई कमाइना तौनी करमबने हेना नुंगाइनी गाइबसे अइना सुम थीबदा खोइ कोक ngawidna mana mana mयाम डिजाइन दा तौरसु कंपनी दा तौरसु मखल mयाम थोकपसिदैदा अदो अइना सुम थीबा खोलबसे अइना खंगकपा अइना हिजरुबा अइना mयामसे अइगी मरु मपांगसि इमानबा अदे इमुंग मनुंग सागै नातै मरु ओइना खोइ इमुंग मनुंग सागै नातैगी पोट अमा लेरमदाइदा फोन गुम लेरमदाइदा दुम करम फोन फगदगे हाइबसे अइंगोंदा दुम हंगकपा हाइतारे मरमदो अइना पामजरुबा अइना खरा दुदा खरा थवाइ यावजैदो खंगबगीको अदो अइना सजेस्ट तौबा अदुमाइना अइगी मरु मपांगसि इमानबसिंगदा अइना सि फोन जे फनी अइना सुम येंग मागी स्पेसिफिकेशन सी ऑन पेपर दा लैबसी अदैदि मतम का चानाबो ओइदि काइना अइना दुम सजेस्ट तौबसे मोइना सुदुंबा फोन दो लैरुरकांदा सिनाकांदा याम नुंगाइ अदे नंगना तालपा फोन दो लैरुबदो चही अनि ओम सुरे अहुम सुरे मरी सुरे अइ सिनबदा याम नुंगाइ सिना हजिपो कोइ प्रॉब्लम केम लेते खोते अदुमाइ सुम अदुम हाइरकपसु दुम यावेबको अदुगा अइना वखनसिदा पामजबसु ओइखिबगा अदुगी फील्डो अदुगा अइनासु सुमाइना फोन अमा लेरमदाइगुम्बा अदुगा पोट अमा लेरमदाइसिदा अखोइगी हंगनबगी प्रॉब्लम हंगफम लेतबा अदुगा अइना हाइरिबो पोटसिना मयामदा हाइरगा कनो तौमदमदा पैसादो खितंग ओरसु कई हाइनी वैल्यू फॉर मनी ओइबा पोट अमा लैबा ngamba अदुगा मदुना कानाबा खितंग पीरगदी एना अइ सुदुम अदुमाइ तौर वीडियो से अदुम मयामदो सेमनबनिना सि वीडियो ओइना सेमसु कैसु काइदब्रा एना अइ अदुमाइना तौरकांदा हौरखिबनी कुइदि याम कुइरे अदुमाइनानि अदुमाइना हाइजगे हाइतारे मखा क्वेश्चन वाहंग अमुक पाजगे अदुगा अतोपा कइबा लैरगासु अदुम कमेंट इबिरो नंद कुमार लाइश्रमना अमुक अमुक हाइ हेन हाइरइको श्याम माइबम यामना लिलोंग तुरेन इसिंग पादोरे अदुगी लाइबा लेबाक कन्ना
ꯍꯣꯜꯍꯧꯔꯤ ꯑꯗꯨꯒꯤ ꯆꯠꯂꯨꯕꯅꯤ ꯂꯩꯀꯥꯏꯗꯗꯤ ꯏꯁꯤꯡ ꯆꯥꯎꯗꯦ ꯍꯥꯏ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯤ ꯃꯅꯤꯄꯨꯔꯗ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯇꯨꯔꯦꯟ ꯈꯨꯗꯤꯡꯃꯛ ꯏꯁꯤꯡ ꯏꯃꯥꯏ ꯋꯥꯡꯈꯠꯂꯛꯄꯒꯤ ꯑꯋꯥꯕꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯅꯤ ꯂꯩꯕꯥꯛ ꯊꯣꯟꯕ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯣꯝꯁꯤꯜꯂꯒ ꯇꯧꯕ ꯑꯗꯨ ꯌꯥꯝ ꯐꯕ ꯀꯩꯅꯣ ꯑꯃꯅꯤ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯇꯧꯐꯝꯁꯨ ꯊꯣꯛꯏ ꯑꯗꯨꯒ ꯃꯌꯥꯝ ꯑꯋꯥꯕ ꯇꯥꯗꯅꯕ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯗꯤ ꯐꯩ ꯑꯗꯣ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯈꯛꯇꯤ ꯎꯕ ꯌꯨꯇ꯭ꯌꯨꯕ ꯐꯦꯁꯕꯨꯛꯇ ꯑꯩꯒꯤꯅ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯎꯏ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯆꯥꯎꯕ ꯍꯧꯔꯛꯄꯒꯤ ꯍꯧꯗ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯃꯐꯝꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯇꯣꯞꯄꯗ ꯃꯣꯏ ꯇꯨꯔꯦꯟꯗꯣ ꯀꯩ ꯂꯝ ꯂꯣꯏ ꯀꯥꯎꯈ꯭ꯔꯦꯕꯀꯣ ꯇꯨꯔꯦꯟꯗꯨꯅ ꯂꯣꯏꯅ ꯅꯥꯀꯟꯗꯨꯗꯒꯤ ꯄꯥꯊꯔ ꯌꯨꯝꯒ ꯅꯤꯡꯈꯥꯏꯔꯒ ꯄꯨꯊꯔ ꯆꯠꯈ꯭ꯔꯦꯕ ꯑꯗꯨ ꯄꯥꯊꯗ꯭ꯔꯤꯉꯩꯗ ꯑꯍꯧꯕ ꯃꯄꯥꯗꯣ ꯍꯧꯔꯛꯄ ꯃꯇꯝꯗꯨꯗ ꯏꯁꯤꯡꯁꯤꯗꯤ ꯐꯥꯎꯔꯒꯗꯤ ꯈꯔ ꯆꯦꯟꯕꯗꯤ ꯍꯧꯔꯛꯑꯕ ꯑꯗꯨ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯊꯦꯡꯅꯩ ꯅꯨꯄꯥ ꯑꯃꯈꯛꯅ ꯑꯗꯨꯗꯨ ꯀꯟꯅ ꯌꯩꯕ ꯍꯧꯔꯛꯑꯦ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯄꯥꯊꯈ꯭ꯔꯅꯤ ꯀꯥꯏꯅ ꯍꯥꯏꯔꯒ ꯃꯣꯏ ꯈꯔ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯊꯥꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯥꯎꯖꯕꯅꯤꯀꯣ ꯂꯥꯟꯅꯁꯨ ꯈꯟꯕꯤꯅꯣ ꯑꯗꯨꯒꯤ ꯃꯤꯁꯤꯡꯗꯨꯅ ꯎꯔꯒꯁꯨ ꯃꯗꯨ ꯀꯟꯕ ꯉꯝꯃꯣꯏꯗꯕ ꯇꯥꯏꯃꯤꯡꯗꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯈꯟꯖꯕꯗꯤ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯁꯦꯝꯃꯒ ꯂꯩꯇ꯭ꯔꯤꯉꯩꯗ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯁꯣꯝ ꯁꯥꯏꯗꯇꯁꯨ ꯃꯤ ꯈꯔ ꯂꯩ ꯎꯏ ꯁꯣꯝ ꯁꯥꯏꯗꯇꯁꯨ ꯃꯤ ꯈꯔ ꯂꯩ ꯃꯣꯏ ꯃꯌꯥꯝꯗꯨꯅ ꯍꯣꯠꯅꯗꯅ ꯀꯗꯥꯏꯗꯅꯣ ꯉꯥꯛꯇꯪꯗ ꯇꯧꯔꯒ ꯊꯤꯡꯉꯝ ꯇꯥꯔꯒꯗꯤ ꯏꯁꯤꯡꯒꯤ ꯏꯆꯦꯟꯗꯣ ꯄꯤꯛꯏꯉꯩꯗꯗꯤ ꯊꯤꯡꯉꯝꯕ ꯉꯝꯃꯝꯕꯁꯨ ꯌꯥꯏꯕ ꯆꯥꯎꯔꯀꯥꯟꯗ ꯉꯝꯈꯤꯗꯕꯗꯤ ꯉꯝꯗꯕꯅꯦ ꯑꯗꯣ ꯄꯤꯛꯏꯉꯩꯗꯨꯗ ꯊꯤꯡꯕ ꯌꯥꯔꯤꯉꯩ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯑꯣꯏꯅ ꯂꯩꯊꯣꯛꯄꯒꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯖꯦꯅꯦꯔꯦꯁꯟꯒꯤ ꯃꯤꯁꯤꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯌꯥꯎꯔꯤꯅꯤꯀꯣ ꯂꯣꯏꯅꯃꯛ ꯆꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯃꯤ ꯑꯃ ꯊꯤꯕ ꯊꯣꯛꯑꯒ ꯇꯥ ꯂꯩꯔꯝ ꯀꯥꯟꯗ ꯁꯤꯗ ꯃꯤ ꯑꯃ ꯇꯥ ꯂꯩꯔꯦꯅ ꯍꯥꯟꯅ ꯚꯤꯗꯤꯑꯣ ꯅꯝꯅꯕ ꯋꯥꯈꯜ ꯄꯣꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯎꯔꯦ ꯃꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯗꯨꯗ ꯍꯥꯟꯅ ꯃꯤꯗꯨꯕꯨ ꯀꯜꯂꯀꯥꯟꯗ ꯃꯤꯗꯨꯕꯨ ꯍꯥꯟꯅ ꯁꯦꯕꯥ ꯇꯧ ꯂꯣꯏꯔꯀꯥꯟꯗ ꯀꯣꯟꯅ ꯁꯤ ꯇꯧꯕꯅꯤ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯐꯩ ꯑꯗꯣ ꯃꯤ ꯑꯃ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔ ꯇꯥ ꯂꯩꯔꯝ ꯀꯥꯟꯗ ꯑꯩꯅ ꯍꯥꯟꯅ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯍꯧꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯈꯟꯕ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯃꯤ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯅ ꯁꯨꯝ ꯈꯟꯒꯠꯂꯛꯄ ꯌꯥꯏ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯉꯁꯥꯏꯒꯤ ꯏꯁꯤꯡ ꯆꯥꯎꯕꯒꯤꯗꯣ ꯆꯥꯎꯗ꯭ꯔꯤꯕ ꯃꯥꯒꯤ ꯏꯁꯤꯡꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯌꯨꯝꯒꯗꯣ ꯑꯝꯇ ꯄꯨꯊꯗ꯭ꯔꯤꯑꯕ ꯌꯨꯝꯒ ꯑꯝꯇ ꯊꯨꯒꯥꯏꯗ꯭ꯔꯤꯑꯕ ꯇꯨꯔꯦꯜ ꯂꯩꯔꯥꯏꯗꯨꯅ ꯍꯟꯗ꯭ꯔꯤꯑꯕ ꯑꯗꯣ ꯏꯁꯤꯡ ꯈꯔ ꯆꯦꯟꯈ꯭ꯔꯛꯄꯗ ꯏꯁꯤꯡꯁꯤꯗꯤ ꯇꯞꯅ ꯈꯔ ꯆꯦꯜꯂꯝꯃꯦ ꯁꯨꯝ ꯆꯥꯎꯈꯠꯂꯛꯄꯗꯨꯅ ꯄꯤꯛꯏꯉꯩꯗ ꯊꯤꯡꯕ ꯌꯥꯏ ꯃꯇꯝꯗ ꯊꯤꯡꯍꯧꯗ꯭ꯔꯕ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯃ ꯂꯩꯕ ꯑꯃꯈꯛ ꯊꯦꯡꯅꯕ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯃꯐꯝꯗꯣ ꯑꯗꯨꯒꯤ ꯑꯦꯔꯤꯌꯥꯗꯨꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯀꯥꯟꯗ ꯄꯨꯔꯥ ꯌꯨꯝꯒ ꯂꯣꯏꯅ ꯍꯨꯟꯊꯔꯒ ꯆꯠꯈ꯭ꯔꯦꯕ ꯄꯥꯔꯤ ꯊꯣꯛꯆꯣꯝ 25-30K ꯐꯥꯎꯕꯒꯤ ꯄ꯭ꯔꯥꯏꯁꯇ ꯀꯦꯃꯦꯔꯥ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯡꯕ ꯐꯣꯟ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯅ 25-30ꯒꯤ ꯔꯦꯟꯖꯁꯤꯗꯗꯤ ꯔꯤꯌꯦꯜꯃꯤ P3 Ultra ꯅꯠꯇ꯭ꯔꯒꯅ OnePlus Note 4 ꯑꯗꯨꯏ ꯐꯣꯟ ꯑꯅꯤꯗꯨ ꯌꯦꯡꯕ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯑꯅꯤ ꯍꯥꯏꯔꯤꯁꯦ ꯗꯤꯖꯥꯏꯟꯗ ꯄꯥꯝꯗꯕ ꯑꯗꯩꯗꯤ ꯕ꯭ꯔꯥꯟꯗ ꯄꯥꯝꯗꯕꯁꯨ ꯃꯤꯁꯨ ꯑꯗꯨꯝ ꯂꯩꯕꯀꯣ ꯑꯅꯤꯗꯣ ꯑꯗꯨꯝ ꯃꯥꯟꯅꯔꯦ ꯑꯗꯨꯒ ꯑꯣꯚꯔꯑꯣꯜꯗ ꯄꯔꯐꯣꯔꯃꯦꯟꯁꯇ ꯌꯦꯡ ꯇꯥꯔꯒꯗꯤ ꯑꯩ OnePlus ꯁꯖꯦꯁ ꯇꯧꯅꯤꯡꯉꯤ ꯃꯥꯒꯤ UI ꯑꯗꯩ ꯄ꯭ꯔꯣꯁꯦꯁꯔ ꯑꯗꯩ ꯕꯦꯇ꯭ꯔꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯄꯨꯂꯞ ꯌꯦꯡ ꯇꯥꯔꯗꯤ OnePlus Note 4ꯗ ꯁꯖꯦꯁ ꯇꯧꯅꯤꯡꯉꯤ ꯕ꯭ꯔꯗꯔꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯂꯥꯏꯚ ꯄꯨꯡ ꯀꯌꯥꯕꯨ ꯊꯥꯒꯦ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯕ꯭ꯔꯗꯔ ꯁꯨꯝ ꯍꯥꯏꯕꯅꯤꯀꯣ ꯁꯥꯎꯅꯨꯀꯣ ꯍꯥꯏ ꯁꯥꯎꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯁꯤꯗꯩꯁꯤꯗ ꯍꯪꯕ ꯌꯥꯏ ꯑꯗꯨꯝ ꯍꯪꯅꯒꯗꯕꯅꯤ ꯀꯣꯏꯁꯟ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯪꯉꯛꯄꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯑꯩꯅ ꯄꯤꯕ ꯉꯝꯕ ꯑꯩꯅ ꯈꯪꯕ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯄꯤꯔꯛꯀꯦ ꯑꯩ ꯂꯥꯏꯚ ꯌꯥꯝ ꯁꯥꯡ ꯀꯨꯏꯅ ꯊꯥꯗꯦ ꯄꯨꯡ ꯑꯃꯒꯨꯝꯕ ꯊꯥꯏ ꯂꯥꯏꯚꯁꯦ ꯑꯩ ꯄꯨꯡ ꯑꯃ ꯈꯖꯤꯛ ꯈꯔ ꯄꯨꯡ 1.5 ꯌꯥꯝ ꯁꯥꯡꯅ ꯑꯗꯨꯝ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯂꯥꯏꯚ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯕ ꯃꯤꯁꯨ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯉꯝꯗꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤꯀꯣ ꯑꯗꯨꯒ ꯂꯥꯏꯚꯇꯤ ꯑꯩ ꯁꯦꯇꯔꯗꯦ ꯁꯟꯗे ꯈꯛꯇꯅꯤ ꯑꯩ ꯇꯧꯔꯤꯁꯦ ꯍꯥꯟꯅ ꯁꯦꯇꯔꯗꯦ ꯁꯟꯗꯦꯗ ꯑꯩ ꯃꯌꯥꯝꯒꯤ ꯁꯨꯃꯥꯏꯅ ꯀꯣꯏꯁꯟ ꯑꯟꯁꯔꯒꯤ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯔꯛꯄ ꯀꯣꯏꯁꯟꯁꯤꯡꯗꯣ ꯑꯩꯅ ꯂꯧꯈꯠꯂꯒ ꯃꯗꯨꯒꯤ ꯑꯟꯁꯔ ꯄꯤꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯩ ꯁꯦꯔꯤꯁ ꯑꯃ ꯇꯧꯔꯝꯃꯦꯕꯀꯣ ꯚꯤꯗꯤꯑꯣ ꯐꯅꯌꯥꯝ ꯁꯥꯡꯅ ꯚꯤꯗꯤꯑꯣ 50-60 ꯁꯟꯗꯦ 60-70 ꯃꯨꯛꯀꯤ ꯃꯌꯥ ꯇꯧꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯃꯇꯝ ꯀꯥꯏꯊꯣꯛꯄ ꯉꯝꯗꯕꯗꯤ ꯃꯗꯨꯒꯤ ꯀꯣꯏꯁꯟ ꯑꯟꯁꯔꯗꯨꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯨ ꯆꯥꯡ ꯅꯥꯏꯅ ꯁꯦꯝꯕꯁꯦ ꯉꯝꯗ꯭ꯔꯦꯕ ꯑꯜꯕꯔꯠ ꯑꯗꯨꯅ ꯆꯥꯡ ꯅꯥꯏꯅ ꯁꯦꯝꯕ ꯉꯝꯗ꯭ꯔꯕꯅꯤ ꯃꯌꯥꯝꯁꯤꯒ ꯃꯔꯤꯗꯨ ꯇꯠꯅꯗꯅꯕ ꯑꯗꯣ ꯃꯌꯥꯝꯅ ꯈꯪꯅꯤꯡꯕ ꯍꯥꯏꯅꯤꯡꯕ ꯂꯩꯕꯗꯣ ꯑꯩꯒ ꯗꯥꯏꯔꯦꯛ ꯍꯛꯊꯦꯡꯅꯅ ꯃꯦꯁꯦꯖ ꯊꯥꯅꯕ ꯑꯗꯩ ꯀꯃꯦꯟ ꯇꯧꯔꯛꯄꯗꯣ ꯑꯩꯅ ꯊꯦꯡꯅꯔꯒ ꯀꯣꯟꯅ ꯍꯜꯂꯛꯄꯁꯨ ꯌꯥꯎꯏ ꯃꯇꯝ ꯊꯦꯡꯅ ꯍꯟꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯦꯕꯀꯣ ꯑꯗꯨꯝꯕꯗꯣ ꯑꯩꯅ ꯈꯤꯇꯪ ꯀꯝꯃꯨꯅꯤꯀꯦꯁꯟ ꯒꯦꯞ ꯂꯩꯕꯗꯣ ꯂꯩꯇꯅꯕ ꯍꯥꯏꯅ ꯑꯩ ꯁꯦꯇꯔꯗꯦ ꯁꯟꯗꯦꯁꯤꯗꯩꯁꯤꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯄꯨꯡ 9:30 ꯃꯥꯄꯟ ꯃꯈꯥꯏ ꯁ꯭ꯋꯥꯏꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩ ꯑꯗꯨꯝ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯂꯥꯏꯚ ꯇꯧꯔꯒꯦꯅ ꯇꯧꯔꯛꯄꯅꯤ ꯀꯨꯏꯗ꯭ꯔꯤ ꯍꯞꯇꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯍꯧꯔꯛꯄꯅꯤ ꯅꯟꯗꯀꯨꯃꯥꯔ ꯂꯥꯏꯁ꯭ꯔꯝꯅ ꯑꯩꯈꯣꯏꯒꯤꯁꯨ JCBꯅ ꯂꯩꯕꯥꯛ ꯊꯣꯟꯕ ꯂꯣꯏꯗ ꯉꯥꯏꯔꯤꯌꯦ ꯕ꯭ꯔꯣ ꯍꯥꯏꯌꯦ ꯅꯟꯗꯀꯨꯃꯥꯔ ꯂꯥꯏꯁ꯭ꯔꯝꯒꯤꯁꯦ ꯀꯔꯝꯕ ꯂꯩꯀꯥꯏ ꯀꯗꯥꯏꯋꯥꯏꯗ ꯑꯣꯏꯗꯣꯏꯅꯣ JCBꯅ ꯂꯩꯕꯥꯛ ꯊꯣꯜꯂꯦ ꯍꯥꯏꯁꯦ ꯏꯁꯤꯡ ꯆꯥꯎꯕꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯄꯥꯝꯕꯩꯅꯤꯀꯣ ꯃꯌꯥꯝꯅ ꯊꯤꯅꯔꯤꯁꯦ ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯐꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯥꯡꯗ ꯇꯥꯔꯒ ꯂꯩꯔꯛꯄ ꯈꯨꯗꯣꯡꯊꯤꯕꯗꯨ ꯊꯣꯛꯇꯅꯕ ꯉꯥꯛꯊꯣꯛꯅꯕ ꯄꯥꯝꯕꯩ ꯊꯤꯕꯁꯦ ꯌꯥꯝ ꯐꯩ ꯑꯗꯨꯕꯨ ꯃꯁꯤ ꯂꯣꯡ ꯇꯔꯝꯗ ꯃꯊꯪ ꯆꯍꯤꯗꯁꯨ ꯅꯣꯡ ꯇꯥꯔꯛꯑꯒꯗꯤ ꯃꯊꯪ ꯆꯍꯤꯁꯨ ꯏꯁꯤꯡ ꯆꯥꯎꯗꯅꯕ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯌꯥꯒꯦꯅ ꯃꯌꯥꯝꯁꯦ
ꯅꯣꯡ ꯍꯥꯡꯈ꯭ꯔꯀꯥꯟꯗ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯇꯧꯔꯤꯉꯩꯗ ꯋꯥꯕꯗꯨ ꯑꯗꯨꯒ ꯋꯥꯔꯤꯉꯩꯗ ꯅꯤꯡꯁꯤꯡꯕꯗꯨ ꯅꯠꯇꯕ ꯂꯣꯏꯔꯀꯥꯟꯗꯁꯨ ꯇꯧꯕ ꯌꯥꯕꯁꯦ ꯃꯌꯥꯝꯅꯁꯨ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕꯁꯤꯡꯁꯦ ꯑꯦꯝ.ꯑꯦꯜ.ꯑꯦ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯁꯦ ꯃꯣꯏꯗ ꯑꯩꯈꯣꯏ ꯋꯥꯔꯧꯏ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯍꯧꯖꯤꯛ ꯍꯣꯏ ꯏꯁꯤꯡ ꯆꯥꯎꯔꯦ ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯁꯨ ꯃꯍꯧꯁꯥꯒꯤ ꯑꯣꯏꯅ ꯊꯣꯛꯂꯛꯄꯅꯤ ꯀꯅꯥꯁꯨ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯂꯣꯏꯈ꯭ꯔꯀꯥꯟꯗꯨꯗ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯏꯁꯤꯡ ꯆꯥꯎꯕꯅꯤ ꯍꯟꯗꯛ ꯆꯥꯎꯗꯅ ꯀꯩꯗꯧꯁꯤꯒꯦ ꯊꯣꯡ ꯐꯖꯅ ꯁꯥꯁꯤꯔ ꯇꯨꯔꯦꯟ ꯂꯩꯅꯨꯡ ꯊꯦꯡꯒꯠꯂꯛꯏꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯅꯠꯇ꯭ꯔꯒ ꯁꯤꯒꯤ ꯄꯜꯂꯤꯁꯦ ꯋꯥꯡꯗꯕꯒꯤ ꯑꯩꯈꯣꯏ ꯀꯪꯀ꯭ꯔꯤꯠ ꯋꯥꯜ ꯆꯟꯁꯤꯜꯂꯒ ꯃꯁꯤ ꯏꯁꯤꯡ ꯆꯥꯎꯕꯗ ꯉꯥꯛꯊꯣꯛꯅꯕ ꯇꯧꯁꯤꯔ ꯈꯣꯠꯁꯤꯔ ꯀꯥꯏꯕꯒꯤ ꯁ꯭ꯇꯦꯞꯁꯤ ꯄꯥꯏꯈꯠꯄ ꯎꯗꯕ ꯍꯥꯏꯇꯥꯔꯦ ꯉꯥꯏꯍꯥꯛꯀꯤ ꯈꯤꯇꯪ ꯇꯧꯔꯒ ꯅꯥꯊꯩꯔ ꯂꯩꯊꯣꯛꯑ ꯆꯠꯄ ꯌꯥꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯇꯧꯕ ꯁꯤ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯁꯣꯍꯦꯜꯅ ꯑꯃꯨꯛ ꯕ꯭ꯔꯗꯔꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗꯒꯤ ꯌꯥꯝ ꯀꯥꯟꯅꯔꯦ ꯃꯌꯥꯝꯒꯤꯁꯨ ꯀꯥꯟꯅꯔꯝꯒꯅꯤ ꯈꯜꯂꯦ ꯕ꯭ꯔꯗꯔꯒꯤ ꯁꯤꯒꯨꯝꯕ ꯆꯦꯅꯦꯜꯁꯤ ꯑꯐꯕ ꯐꯥꯎꯕ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯀꯥꯟꯅꯕ ꯄꯤꯕꯤꯌꯨ ꯍꯥꯏ ꯁꯣꯍꯦꯜꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯑꯩꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯤꯀꯣ ꯑꯗꯣꯝꯒꯤ ꯀꯃꯦꯟꯁꯦ ꯑꯩꯅ ꯄꯥꯕ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯊꯣꯛꯑꯦ ꯃꯔꯝꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯈꯔꯗꯨ ꯑꯩꯅ ꯑꯈꯪꯕ ꯈꯔꯗꯨ ꯑꯩꯒꯤꯗ ꯂꯩꯕ ꯅꯣꯂꯦꯖ ꯈꯔ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕꯗ ꯃꯗꯨ ꯀꯥꯟꯅꯩꯌꯦ ꯍꯥꯏꯗꯅ ꯅꯨꯡꯉꯥꯏꯌꯦꯅ ꯍꯥꯏꯕꯤꯔꯛꯄꯁꯤꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯣ ꯑꯩꯅ ꯃꯇꯝꯁꯦ ꯂꯩꯔꯤꯈꯩ ꯑꯩꯒꯤ ꯇꯟꯖꯥ ꯐꯪꯉꯤꯈꯩ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯑꯗꯨꯝ ꯃꯌꯥꯝꯗ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯅꯣꯂꯦꯖ ꯑꯃꯇꯪ ꯑꯣꯏꯔꯁꯨꯀꯣ ꯃꯌꯥꯝꯅ ꯈꯪꯗꯕ ꯋꯥꯍꯪ ꯑꯃꯈꯛ ꯑꯣꯏꯔꯁꯨ ꯄꯥꯎꯈꯨꯝ ꯑꯃꯈꯛ ꯑꯣꯏꯔꯁꯨ ꯄꯤꯕ ꯉꯝꯕ ꯑꯩ ꯑꯗꯨꯝ ꯃꯇꯝ ꯄꯨꯝꯕꯗ ꯍꯣꯠꯅꯖꯒꯦ ꯍꯥꯏꯅ ꯔꯟꯖꯤꯠ ꯅꯤꯡꯊꯧꯖꯝ ꯌꯥꯝꯅ ꯀꯨꯏꯔꯦ ꯎꯈꯤꯗꯕ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯅ ꯍꯥꯏ ꯕ꯭ꯔꯗꯔ ꯔꯟꯖꯤꯠ ꯅꯤꯡꯊꯧꯖꯝꯁꯤ ꯃꯃꯥꯡꯗ ꯌꯨꯇ꯭ꯌꯨꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯗ ꯀꯩꯗ ꯂꯥꯏꯐꯇ ꯌꯥꯝ ꯊꯦꯡꯅꯔꯝꯕꯅꯤ ꯑꯗꯨ ꯃꯃꯥꯡ ꯈꯔꯅꯤ ꯁꯤꯗꯩꯁꯤꯗ ꯎꯈꯤꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯅꯨꯡꯉꯥꯏꯕꯤꯔꯤꯀꯣ ꯑꯗꯣ ꯕ꯭ꯔꯗꯔ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯆꯦꯒ ꯑꯝꯇꯁꯨ ꯌꯨꯇ꯭ꯌꯨꯕꯇ ꯂꯥꯏꯚꯇ ꯌꯥꯎꯕꯤꯔꯣ ꯕ꯭ꯔꯗꯔ ꯍꯥꯏ ꯌꯨꯇ꯭ꯌꯨꯕꯀꯤ ꯂꯥꯏꯚꯇ ꯌꯥꯎꯕꯤꯔꯣ ꯍꯥꯏ ꯃꯥꯜꯂꯦ ꯌꯨꯇ꯭ꯌꯨꯕꯀꯤ ꯂꯥꯏꯚ ꯃꯥꯒꯤꯁꯨ ꯑꯜꯕꯔꯠꯀꯤꯁꯨ ꯌꯨꯇ꯭ꯌꯨꯕꯀꯤ ꯂꯥꯏꯚ ꯇꯧꯕ ꯃꯥꯜꯂꯦ ꯑꯗꯨꯗ ꯌꯥꯎꯕꯤꯔꯣ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯑꯜꯕꯔꯠ ꯑꯩ ꯊꯦꯡꯅꯔꯒꯗꯤ ꯑꯩ ꯁꯣꯏꯗꯅ ꯌꯥꯎꯔꯛꯀꯅꯤ ꯑꯩ ꯃꯇꯝ ꯁꯦꯇꯔꯗꯦ ꯁꯟꯗꯦꯁꯤꯅ ꯈꯔ ꯍꯦꯟꯅ ꯁꯪꯉꯦꯅ ꯁꯤꯗꯩꯁꯤꯗ ꯂꯥꯏꯚ ꯇꯧꯔ ꯂꯩꯔꯦ ꯑꯗꯨꯗ ꯑꯩꯅ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯊꯦꯡꯅꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯌꯥꯎꯔꯒꯦ ꯑꯇꯩ ꯃꯇꯝ ꯊꯦꯡꯅꯔꯒꯁꯨ ꯕꯟꯗꯠ ꯌꯥꯝꯅ ꯑꯃꯨꯛ ꯍꯥꯏꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯐꯣꯟ ꯑꯌꯥꯝꯕ ꯒ꯭ꯔꯤꯟ ꯂꯥꯏꯟ ꯆꯤꯡꯕꯁꯦ ꯊꯦꯡꯅꯩ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯑꯣꯏꯗꯣꯏꯅꯣ ꯑꯩꯒꯤꯁꯨ ꯑꯞꯗꯦꯠ ꯇꯧꯕꯒꯤ ꯃꯥꯜꯂꯦ ꯐꯣꯟꯁꯦ ꯃꯣꯇꯣꯔꯣꯂꯥ H50 Proꯗꯣ ꯂꯩꯅꯤꯡꯉꯦ ꯑꯗꯨꯕꯨ ꯀꯔꯤꯅ ꯐꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏ ꯐꯣꯟꯗ ꯒ꯭ꯔꯤꯟ ꯂꯥꯏꯟꯒꯤ ꯏꯁꯨ ꯂꯩꯕꯁꯤ ꯀꯝꯄꯅꯤ ꯈꯨꯗꯤꯡꯃꯛ ꯇꯧꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯈꯔ ꯌꯥꯝꯅ ꯇꯧꯕ ꯈꯔ ꯇꯣꯏꯅ ꯇꯧꯒꯟꯕ ꯀꯝꯄꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯋꯥꯟ ꯄ꯭ꯂꯁꯀꯤꯁꯨ ꯊꯦꯡꯅꯈꯤ ꯅꯣꯔꯠ ꯁꯦꯔꯤꯁꯀꯤ ꯃꯇꯝꯗ ꯅꯣꯔꯠ 2, 3 ꯁꯦꯔꯤꯁꯀꯤ ꯃꯇꯝꯗ ꯑꯗꯨ ꯃꯁꯤ ꯑꯗꯨꯒꯤ ꯀꯝꯄꯅꯤꯗꯨ ꯈꯛ ꯇꯧꯅꯤ ꯍꯥꯏ ꯂꯩꯇꯦ ꯀꯝꯄꯅꯤ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯇꯧꯏ ꯍꯥꯏꯇꯥꯔꯦ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯔꯤꯁꯔꯁ ꯐꯖꯅ ꯇꯧꯗꯅ R&D ꯐꯖꯅ ꯇꯧꯗꯅ ꯁꯣꯐꯋꯦꯌꯔꯁꯦ ꯇ꯭ꯔꯥꯏ ꯇꯧꯏꯀꯣ ꯑꯩꯈꯣꯏ ꯗꯦꯕꯂꯄꯔꯁꯤꯡꯗ ꯑꯗꯩꯗꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯚꯣꯂꯨꯟꯇꯔꯤꯗꯤ ꯃꯣꯏꯒꯤ ꯑꯅꯧꯕ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠ ꯄꯤꯗ꯭ꯔꯤꯉꯩꯗꯀꯣ ꯇꯦꯁ ꯇꯧꯅꯤꯡꯕ ꯑꯗꯩ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗ ꯔꯣꯜ ꯑꯥꯎꯠ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯁꯣꯏꯕ ꯂꯩꯔꯒꯗꯤ ꯃꯣꯏꯗ ꯍꯥꯏꯔꯛꯎ ꯀꯥꯏꯅ ꯇꯦꯁ ꯐꯖꯅ ꯇꯧꯔꯀꯥꯟꯗ ꯊꯥꯗꯣꯛꯄ ꯀꯝꯄꯅꯤ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯇꯦꯁ ꯇꯧꯗꯕꯤꯗ ꯑꯗꯨꯝ ꯁꯣꯐꯋꯦꯌꯔꯁꯦ ꯁꯥꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯞꯗꯦꯠꯁꯦ ꯄꯨꯁ ꯇꯧꯁꯜꯂꯀꯥꯟꯗ ꯌꯥꯔꯛꯇ꯭ꯔꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯀꯥꯟꯗ ꯑꯃꯨꯛ ꯑꯗꯨ ꯁꯦꯝꯗꯣꯛ ꯑꯅꯧꯕ ꯄꯨꯁ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯀꯝꯄꯅꯤ ꯈꯔꯁꯨ ꯂꯩ ꯑꯗꯨꯅꯁꯨꯅꯤ ꯃꯁꯤ ꯊꯣꯛꯏꯁꯦ ꯃꯁꯤ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠꯀꯤꯁꯨ ꯑꯣꯏꯗꯣꯏꯅꯤ ꯍꯥꯔꯗꯋꯦꯌꯔꯒꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯌꯥꯏ ꯃꯗꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯑꯗꯨꯒꯤ ꯁ꯭ꯀ꯭ꯔꯤꯟꯗꯣ ꯈꯤꯇꯪ ꯔꯤꯖꯦꯛ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯑꯗꯨꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯇꯥꯔꯨꯕꯗꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯃꯃꯥꯏꯗꯨꯅ ꯎꯞꯁꯜꯂꯒ ꯇꯥꯔꯨꯕꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯐꯝꯖꯜꯂꯨꯕ ꯐꯣꯟꯁꯦ ꯑꯩꯈꯣꯏ ꯄꯣꯀꯦꯠꯇ ꯍꯥꯞꯄ ꯐꯝꯖꯟꯕꯒꯨꯝꯕꯁꯨ ꯌꯥꯎꯋꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤ ꯃꯣꯇꯣꯔꯣꯂꯥ S50 Proꯗꯣ ꯂꯩꯒꯦ ꯈꯜꯂꯦ ꯍꯥꯏꯔꯤꯁꯦ ꯃꯗꯨ ꯌꯥꯝꯅ ꯑꯗꯨꯝ ꯐꯩ ꯃꯗꯨꯒꯤ ꯐꯣꯟꯗꯨꯒꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯁꯤꯡ ꯑꯗꯨ ꯀꯦꯃꯦꯔꯥꯒꯗꯨꯁꯨ ꯌꯥꯝ ꯐꯩ ꯗꯤꯖꯥꯏꯟꯁꯨ ꯌꯥꯝ ꯐꯖꯩ ꯃꯣꯇꯣꯔꯣꯂꯥꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗꯁꯦ ꯏꯁꯇꯣꯛ ꯑꯦꯟꯗ꯭ꯔꯣꯏꯗꯀ ꯑꯗꯨꯝ ꯃꯥꯟꯅꯕꯅꯦ ꯑꯗꯨꯝ ꯐꯕ ꯐꯣꯟꯅꯤ ꯃꯗꯨ ꯏꯁꯥꯅ ꯄꯥꯝꯕꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨ ꯂꯩꯕꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯑꯗꯨꯝ ꯂꯩꯕꯗ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯕ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯕ ꯍꯥꯏꯗꯤ ꯂꯩꯔꯨꯔꯒ ꯑꯩ ꯇꯨꯡꯗ ꯑꯃꯨꯛ ꯃꯁꯤ ꯀꯩꯅꯣ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯅꯤꯡꯍꯟꯅꯕ ꯂꯩꯔꯣꯏꯗꯕ ꯐꯣꯟ ꯑꯃꯈꯛꯅꯤ ꯍꯥꯏꯇꯥꯔꯦ Oppo K13 ꯗꯨꯕꯨ ꯂꯩꯕꯗ ꯀꯥꯟꯅꯒꯗ꯭ꯔꯣ ꯐꯕ꯭ꯔꯣ ꯍꯥꯏ Oppo K13ꯁꯦ ꯑꯩꯅ ꯁꯨꯝ ꯑꯩ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯒꯦꯅ ꯑꯩ ꯑꯗꯨꯝ ꯂꯨꯄꯥ 10,000-20,000 ꯁ꯭ꯋꯥꯏꯐꯥꯎꯒꯤ ꯔꯦꯟꯖꯁꯤꯗ ꯂꯩꯕ ꯐꯣꯟ ꯈꯔ ꯑꯗꯨꯝ ꯑꯩ ꯁꯔꯆ ꯇꯧꯔꯝꯕꯅꯤ ꯌꯦꯡꯉꯝꯕꯅꯦꯕꯀꯣ ꯑꯗꯨꯗ Oppo K13ꯁꯦ ꯀꯌꯥ ꯀꯟꯅ ꯑꯐꯕ ꯐꯣꯟꯁꯤꯡꯒꯤ ꯃꯔꯛꯇ ꯆꯤꯡꯗꯦ ꯑꯗꯨꯒ ꯑꯩꯅ ꯚꯤꯗꯤꯑꯣꯗꯨꯁꯨ ꯑꯩ ꯈꯟꯒꯠꯄꯗ ꯌꯥꯎꯈꯤꯗꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯁꯇꯨ ꯑꯇꯣꯞꯄ ꯐꯣꯟ ꯗꯤꯖꯥꯏꯟ ꯃꯥꯟꯅꯕ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯀꯝꯄꯅꯤꯒꯤ ꯕ꯭ꯔꯥꯟꯒꯤ
ꯄꯥꯝꯕꯤꯕ ꯂꯩꯔꯤꯗ ꯑꯇꯣꯞꯄ ꯑꯣꯏꯅ ꯈꯤꯇꯪ ꯌꯦꯡꯕꯅꯗꯤ ꯐꯒꯅꯤ ꯃꯥ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯃ ꯈꯤꯇꯪ ꯃꯉꯣꯟꯗ ꯍꯦꯟꯅ ꯐꯕꯁꯨ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯕꯖꯦꯠ ꯔꯦꯟꯖꯇꯨꯗ ꯏꯌꯥꯝꯕ ꯚꯤꯚꯣ T4 ꯁꯤꯕꯨ ꯀꯦꯃꯦꯔꯥ ꯁꯦꯡꯒꯗ꯭ꯔꯥ ꯄꯔꯐꯣꯔꯃꯦꯟꯁꯇꯤ ꯌꯥꯒꯗ꯭ꯔꯥ ꯍꯥꯏ ꯄꯔꯐꯣꯔꯃꯦꯟꯁꯁꯤ ꯑꯦꯚꯔꯦꯖꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯁꯤ ꯀꯦꯃꯦꯔꯥꯗꯤ ꯑꯗꯨꯝ ꯁꯦꯡꯒꯅꯤ ꯑꯗꯨꯒ ꯄꯔꯐꯣꯔꯃꯦꯟꯁꯀꯤ ꯑꯣꯏꯅꯗꯤ ꯃꯥꯗꯤ ꯌꯥꯝ ꯍꯥꯏ ꯑꯦꯟ ꯑꯣꯏꯕ ꯑꯗꯨꯝ ꯄ꯭ꯔꯣꯁꯦꯁꯔ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯃꯉꯣꯟꯗ ꯌꯥꯎꯔꯤꯁꯦꯀꯣ ꯑꯗꯨꯅ ꯄꯔꯐꯣꯔꯃꯦꯟꯁꯀꯤꯗꯤ ꯑꯗꯨꯝ ꯑꯦꯚꯔꯦꯖ ꯔꯦꯠꯇ ꯂꯩꯒꯅꯤ ꯍꯥꯏꯇꯥꯔꯦ ꯄꯥꯔꯤ ꯊꯣꯛꯆꯨꯝ ꯕ꯭ꯔꯗꯔ ꯑꯩꯗꯤ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤꯅꯤ ꯑꯩꯈꯣꯏꯒꯤꯗꯤꯅꯤ ꯆꯦꯅꯤ ꯁꯤꯁꯇꯔ ꯑꯃꯗꯤ ꯃꯥ ꯑꯃꯠꯇ ꯌꯥꯎꯕꯤꯌꯣ ꯁꯨꯝ ꯍꯥꯏꯕꯅꯤ ꯕ꯭ꯔꯗꯔꯗ ꯍꯥꯏ ꯍꯣꯏ ꯑꯩ ꯌꯥꯎꯒꯦ ꯀꯩꯅꯣ ꯆꯦꯅꯦꯜ ꯑꯜꯕꯔꯠꯀꯤ ꯆꯦꯅꯦꯜꯁꯤꯔ ꯃꯁꯤꯗ ꯂꯥꯏꯚ ꯇꯧꯔꯤꯔꯥ ꯁꯤꯗ ꯌꯥꯎ ꯍꯥꯏꯔ ꯑꯩ ꯑꯗꯨꯝ ꯌꯥꯎꯔꯛꯀꯦ ꯃꯔꯛꯇ ꯑꯗꯨꯝ ꯌꯨꯇꯨꯕꯔ ꯌꯥꯎꯔꯒꯗꯤ ꯂꯤꯡ ꯍꯥꯞꯄꯤꯔꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯊꯤꯕ ꯋꯥꯅꯤ ꯍꯣꯏ ꯑꯗꯨꯅꯦ ꯏꯌꯥꯝꯕꯅ ꯍꯥꯏꯔꯛꯏꯁꯦ ꯁꯤ ꯌꯥꯝ ꯍꯩꯕ ꯑꯃ ꯃꯁꯤ ꯌꯥꯝ ꯂꯤꯡ ꯍꯥꯞꯄꯤꯔꯛꯑꯁꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯆꯦꯅꯦꯜꯗꯣ ꯉꯁꯥꯏꯒꯤ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯕ ꯑꯣꯏꯇꯥꯔꯗꯤ ꯆꯦꯅꯦꯜ ꯃꯃꯤꯡꯗꯣ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯏꯕꯤꯔꯛꯑꯣ ꯑꯗꯨꯝ ꯑꯗꯨꯗꯩꯗꯨꯗ ꯃꯌꯥꯝꯅ ꯈꯪꯅꯕꯀꯣ ꯑꯜꯕꯔꯠ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯅ ꯃꯥꯅ ꯀꯃꯦꯟ ꯇꯧꯔꯛꯏꯁꯦ ꯉꯁꯥꯏꯗꯒꯤ ꯑꯜꯕꯔꯠ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯦꯅꯦꯜ ꯃꯃꯤꯡ ꯂꯩꯔꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯆꯪꯉꯒ ꯊꯦꯡꯅꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯊꯤꯔꯒ ꯑꯇꯣꯞꯄ ꯆꯦꯅꯦꯜꯗ ꯍꯥꯡꯉꯒꯗꯤ ꯃꯃꯤꯡ ꯃꯌꯥꯝꯅ ꯈꯪꯅꯕ ꯑꯗꯨꯝ ꯍꯥꯞꯄꯤꯔꯛꯑꯣ ꯑꯗꯨꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ iQOO G10ꯒ Vivo T4ꯒ ꯁꯤꯕꯨ ꯀꯔꯝꯕꯅ ꯄꯔꯐꯣꯔꯃꯦꯟꯁ ꯍꯦꯟꯒꯦ ꯑꯃꯁꯨꯡ ꯀꯦꯃꯦꯔꯥ ꯀꯔꯝꯕꯅ ꯍꯦꯟꯒꯦ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯄꯔꯐꯣꯔꯃꯦꯟꯁ ꯒꯦꯃꯔꯁꯤꯡꯗ ꯑꯩꯈꯣꯏ ꯒꯦꯝ ꯁꯥꯟꯅꯕ ꯄꯥꯝꯕ ꯑꯗ ꯄꯔꯐꯣꯔꯃꯦꯟꯁ ꯀꯟꯁꯦꯟꯇ꯭ꯔꯦꯠ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕꯗ ꯇꯥꯔꯒꯦꯠ ꯇꯧꯔꯛꯄ ꯀꯩꯅꯣꯅꯦ ꯕ꯭ꯔꯥꯟ ꯑꯃꯈꯛꯅꯤ ꯁꯕ ꯕ꯭ꯔꯥꯟꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯔꯗꯨꯒ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯅ ꯈꯤꯇꯪ ꯄꯔꯐꯣꯔꯃꯦꯟꯁꯁꯤ ꯍꯦꯟꯒꯦ ꯀꯦꯃꯦꯔꯥꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ Redmi series 200 megapixel ꯐꯥꯎ ꯌꯥꯎꯈ꯭ꯔꯦꯕꯀꯣ ꯑꯩꯅ ꯀꯔꯝꯕ ꯃꯣꯗꯦꯜꯅꯣ ꯀꯥꯎꯔꯦ 50 megapixel ꯑꯗꯩꯗꯤ 48 megapixel ꯀꯥꯏꯅꯒ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯇꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ 200 ꯑꯣꯏꯔꯦꯅ ꯁꯦꯡꯅ ꯂꯩꯇꯦ 50 ꯑꯣꯏꯔꯦꯅ ꯁꯦꯡꯉꯣꯏ ꯍꯥꯏꯕ ꯂꯩꯇꯦ 12 ꯈꯛ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯁꯦꯝꯁꯪꯒꯤꯗ ꯌꯥꯎꯔꯤꯕ 12 megapixel ꯉꯥꯛꯇꯅꯤ ꯐ꯭ꯂꯦꯛꯁꯤꯞ ꯐꯣꯟꯗꯒ ꯌꯥꯎꯔꯤꯁꯦꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯄꯜꯒꯤꯗꯒ ꯌꯥꯎꯔꯤꯁꯦ 12 megapixel ꯈꯛꯇꯅꯤ ꯑꯗꯨꯝ ꯐꯖꯅ ꯁꯦꯡꯉꯤꯗꯅꯀꯣ ꯑꯗꯨꯅ ꯃꯥꯒꯤ ꯁꯦꯟꯁꯔꯗꯨꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯤ ꯑꯗꯨꯒ ꯀꯦꯃꯦꯔꯥꯒꯤ ꯃꯇꯥꯡꯁꯤꯗꯤꯀꯣ ꯗꯥ ꯑꯕꯤ ꯕ꯭ꯔꯣ ꯑꯩ ꯂꯥꯛꯆꯔꯤ ꯍꯥꯏꯌꯦ ꯑꯕꯤ ꯍꯣꯏ ꯉꯁꯤꯁꯨ ꯊꯦꯡꯅꯔꯦ ꯑꯃꯨꯛ ꯂꯥꯏꯚꯇ ꯆꯪꯕꯤꯔꯛꯄ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯔꯟꯖꯤꯠ ꯅꯤꯡꯊꯧꯖꯝꯅ ꯕ꯭ꯔꯣ ꯑꯩꯗꯤ ꯊꯕꯛ ꯈꯔ ꯆꯤꯟꯖꯩ ꯑꯗꯨꯅ ꯂꯥꯏꯚꯁꯦ ꯍꯦꯛꯇ ꯊꯦꯡꯅꯍꯧꯗꯦ ꯑꯗꯨꯅꯅꯦ ꯍꯥꯏ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯧꯖꯕ ꯂꯩꯖꯗꯦ ꯃꯔꯝꯗꯤ ꯏꯁꯥꯒꯤ ꯑꯆꯤꯟꯕ ꯏꯁꯥꯒꯤ ꯇꯧꯗ ꯌꯥꯗꯕ ꯇꯉꯥꯏ ꯐꯗꯕ ꯊꯕꯛ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯍꯦꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯦꯟꯗꯦꯇ꯭ꯔꯤꯅꯤ ꯌꯨꯇ꯭ꯌꯨꯕꯇ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯑꯋꯥꯕ ꯄꯣꯊꯥꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯒꯤ ꯁꯪꯕ ꯃꯇꯝꯗ ꯑꯗꯨꯝ ꯇꯧꯕꯤꯒꯗꯕꯅꯤ ꯑꯗꯨꯅ ꯏꯁꯥꯒꯤ ꯊꯕꯛꯁꯤꯡꯗꯣ ꯊꯥꯗꯣꯛꯄꯤꯔꯒ ꯃꯗꯨ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯪꯉꯛꯄ ꯃꯇꯝꯗ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯆꯪꯕꯤꯔꯛꯑꯒ ꯚꯤꯗꯤꯑꯣ ꯌꯦꯡꯉꯛꯏꯕ ꯂꯥꯏꯚꯇ ꯌꯥꯎꯕꯤꯔꯛꯏꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯀꯩ ꯍꯥꯏꯅꯤ ꯃꯇꯦꯡ ꯑꯃ ꯂꯩꯇ꯭ꯔꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯏꯁꯥꯒꯤ ꯄꯨꯟꯁꯤꯒꯤ ꯇꯧꯗ ꯌꯥꯗꯕ ꯇꯉꯥꯏꯐꯗꯕ ꯊꯕꯛꯁꯤꯡꯗꯣ ꯍꯥꯟꯅ ꯂꯣꯏꯅ ꯂꯣꯏꯁꯤꯟꯕꯤꯔꯀꯥꯟꯗ ꯆꯪꯕꯤꯔꯛꯏꯁꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯅꯦ ꯍꯥꯏꯇꯥꯔꯦ ꯅꯤꯕꯤꯅꯤꯇꯥ ꯂꯥꯏꯁ꯭ꯔꯝ ꯕ꯭ꯂꯣꯛ ꯁꯨꯝ ꯍꯥꯏꯕ ꯅꯤꯃꯗꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗꯣ ꯍꯥꯏ ꯑꯣꯀꯦ ꯑꯜꯕꯔꯠ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏꯔꯤꯁꯦ ꯅꯤꯕꯤꯅꯤꯇꯥ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯕꯀꯣ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯖꯟꯕꯤꯔꯣ ꯑꯩꯁꯨ ꯅꯤꯡꯁꯤꯡꯖꯔꯒꯦ ꯑꯗꯨꯒ ꯑꯗꯨꯝ ꯆꯪꯖꯔꯛꯀꯦ ꯑꯩ ꯑꯗꯨꯝ ꯊꯦꯡꯅꯔꯒꯗꯤ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯣꯏꯅ ꯇꯧꯁꯤꯟꯖꯔꯛꯀꯦ ꯊꯤꯔꯒ ꯀꯥꯎꯗꯅꯕꯁꯨ ꯑꯩ ꯅꯤꯡꯁꯤꯡꯖꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯕ꯭ꯔꯣ ꯁꯦꯝꯁꯪ S23 ꯐꯦꯟ ꯑꯦꯗꯤꯁꯟꯁꯦ ꯍꯧꯖꯤꯛ ꯂꯩꯕꯗ ꯃꯇꯝꯗ ꯆꯥꯟꯅꯔꯣꯏꯗ꯭ꯔꯥ ꯏꯆꯟ ꯅꯨꯄꯤꯅ ꯂꯩꯌꯣ ꯍꯥꯏꯗꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛ ꯂꯩ ꯅꯟꯗꯀꯨꯃꯥꯔ ꯂꯥꯏꯁ꯭ꯔꯝꯒꯤꯗꯣ ꯑꯩꯈꯣꯏꯒꯤ S22 ꯐꯦꯟ ꯑꯦꯗꯤꯁꯟꯗꯣ ꯂꯩꯕꯒꯤ ꯃꯍꯨꯠꯇꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ 24 ꯐꯦꯟ ꯑꯦꯗꯤꯁꯟ ꯅꯠꯇ꯭ꯔꯒꯅ 23ꯒꯨꯝꯕ ꯂꯩꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯈꯜꯂꯤꯀꯣ ꯆꯍꯤ ꯑꯃ ꯑꯅꯤꯒꯤ ꯑꯅꯧꯕ ꯂꯦꯇꯦꯁ ꯚꯔꯖꯟꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯃꯇꯝꯁꯤꯒꯤ ꯆꯥꯟꯅꯕ ꯑꯗꯨ ꯗꯤꯖꯥꯏꯟ ꯐꯖꯕ ꯈꯣꯠꯆꯕꯗ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯄ꯭ꯔꯥꯏꯁꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛ S22ꯁꯨ ꯌꯥꯝ ꯀꯟꯅꯗꯤ ꯍꯣꯡꯊꯗꯕꯅꯦꯕ ꯑꯗꯨꯝ ꯑꯗꯨꯒꯤ ꯆꯥꯡꯗ ꯂꯩꯕꯅꯦ ꯑꯗꯨꯅ S23 ꯅꯠꯇ꯭ꯔꯒꯅ S24 ꯐꯦꯟ ꯑꯦꯗꯤꯁꯟ ꯑꯗꯨ ꯑꯣꯏꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯇꯥꯔꯦ ꯐ꯭ꯂꯦꯒꯁꯤꯞ ꯂꯦꯚꯦꯜꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯨꯝ ꯐꯪꯕꯅꯤ ꯃꯔꯝ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯩꯁꯨ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯁꯦ ꯁꯣꯏꯔꯦ S21 ꯐꯦꯟ ꯑꯦꯗꯤꯁꯟ ꯍꯥꯏꯗꯧꯅꯦ ꯍꯥꯏ ꯍꯣꯏ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯁꯦ S21 ꯐꯦꯟ ꯑꯦꯗꯤꯁꯟ ꯑꯗꯨꯃꯛꯅꯦꯕ ꯑꯩ ꯍꯧꯖꯤꯛ ꯄꯥꯏꯔꯤꯁꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯐꯣꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯐ꯭ꯂꯦꯒꯁꯤꯞ ꯂꯦꯚꯦꯜꯒꯤ ꯀꯦꯃꯦꯔꯥꯒꯤ ꯃꯥꯒꯤ ꯀꯔꯤꯒꯤ ꯂꯣꯏꯅꯃꯛ ꯄꯔꯐꯣꯔꯃꯦꯟꯁ ꯁꯣꯞꯋꯦꯌꯔ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ One UI 7 ꯂꯥꯛꯑꯦ ꯑꯗꯩ Android 15 ꯑꯞꯗꯦꯠ ꯂꯥꯛꯑꯦ ꯑꯗꯨꯝꯕꯒꯤꯗꯤ ꯂꯣꯏꯅ ꯃꯇꯝ ꯆꯥ ꯂꯥꯛꯀꯅꯦꯕ ꯑꯗꯣ ꯃꯥꯒꯤ ꯕꯦꯇ꯭ꯔꯤꯁꯦ ꯈꯤꯇꯪ ꯄꯤꯛꯏ 3500 mAhꯀꯤꯅꯤ ꯑꯗꯨꯅ
phone yam toina sinaba numi chupa darkar yam tabo itari battery khara khangbu wali ko ingonda su aina sinaba chang singa battery che kitang ai backup se wat pa dumai tawe aduna S23 natraga 23 24 fan edition adu ani yeng hai tare Free Fire na bro ai gidu ngai re hai ri hoi ai thagat jare ke video ai semna bai da makta lai ni ado ai adum mayam da sum mang da hanjan sana hai na asi hai na warau binu ko ai se adum YouTube ki videos yam sem yam pa me adu adum videos sem ma ga videos da dum mai on sala ga lai pasing ngam da ne ai videos matang thagat pa se ngam re ta sing hai ta adu da makta di warau bi F56 comment please hai JK yum nam na Samsung F56 se aina ningsing bada lupa lising kuntra swai gi range ta lem do mali ko adum maze design ju fazai camera su meng adum singani battery su average adum lai adu performance ti adu kakna haba madi game guma sana ba gamers sing gi adum bagi di oina ti oil re adu day to day life ta koi normal tasks kai da koi na sinari ba sing no magi phone toba video yeng ba kai gumba ma koi phone da adum atopa normal tasks sing sinam da kai gumba ma khala ma ti problem lai adu ga Samsung gi UI se one UI hai sam nungai ba dum UI ma khni adu ga magi software experience ham nungai hai ta sum Samsung gi magi anos aduna dum phone phone amane hai ta wari se dum makha dum chathase adubu mayam da ina mu hangni se hoje anouba sum changhalak pa su yawi ko dum yengamaga dum thoki su myam yawre dan ado mayam se hoje Manipur se ta ne sing chawre mafam mayam ba hoje ta su hoji yamba sammai bam adaidi nanda kumar laisra moi lekai singda hoji ising chawrapadagi ising chawbado ngai ko mangda aduna adom gi lekai da huju kamai na tawike awaba na ta daba oisin odugo kari film da lege da sum khangning bagi hangmani ado aina poll amsu thamidana mayam ge dom lekai de sing chawbra aina adum hangbu da dum click option view hai tare samai bamna ichin now sing like it option ningsing bam sangi hai tare adum video se dum live se dum saru kudia biri dum loina comment to bile ko pakhum dum pinari wari watai dum sanai do kaw boy ganen khalle mayam tang like tang yengi ko dim like tang sing yamna ba dum toction biro do puning thobat pi boina chakti sadri bro se hai ai chakti sadri na kumar laisram hai re ko ai sadri chakti loire aduga si live se loire kan ai chak sa ni ready de lai re sek loi ba sa dam koigi lupa lising tara dagi na tramanga sai bogi range sigi level range se koi yamna su koi haini tang daba affordable hai tare ne yamna phajana koi affordable range leiba dumba phone makhalam ne ba hai tare sigi level sigi budget range stage da hojiki matam da mayam jina sigi bhogi chang hiti India da leiba koi middle class the lower middle class family sing hina leiba ngami se khangbagi ai company sing hina mase target tor ka phone se sigi level range da kun tribal range da phone se mana launch option bi ne features iman bi da khara hondi processor so on tor ka du da mayam se phone lai ge khala ko mi kum da mikupta leiba tholok mutam da ngau bne ba karam mana fa du no na mana se hek pha man gum to amna se pha man gum to mase aduga asagi advertisement khara yam tawra advertise tawra mayam da khatoina utlaga adu asphare adana yonjanna bo hona baso dum yaudub na tiba aduna masida khandokpa phaba khandokpa ase tarai ba thabam di oide hai tare sohel na hare se khoi gi yung gi maning da ifut phauji laktana tulu da tawraga amuk tutorial da chingthok ikanna hai adu hoi madu chingthok piri ko adu magi phauji laiba do isingna hogi iram macha ma sum chen ba di malamba phaujala ko malaga adudagi tapna sum chele ko da phun ngoi gai oi leiba oi leikhom moi
khara dum chentagi khara dum chentagi dum matam kuina sangna chelagade adu isingi iramda chawkhalakpane baduna isingi kanose koi mayam su dum video da goramani turen samudra mapan da laingoi da han da pikpa nala gi ta machang khoselam made duna sum ising da sum torakan last da pu thangam da chauba turen ipak amai ta chentagi da mai ising am mapang am kalli hai tare naduna mana chentaba ngam da mana tum bangam da se laitabani na ma do haurak pham do thiraga krai wai di phause lai noi na haurak pham do thiraga madu mention bibana di na phagane kale natraga de dum madu duna sum tulu na budi chingni madu tam lai bak lai khom chen tharaga sum khara makhon do sum lauk thoro sum chawkhalak tor kan ising je atat kham lai tan la ko matam do yor ka de thingba ngam ki do su ai tare ya ba samai bam no hai dai se ko ayambana yai overall yengbada update ti khara tapai wani hoi chume yamna haije Motorola gi phone je mai huji Motorola se matam kuina sangna mutluraba company ma khakni aseng ba hana gi Motorola ti oidre moi se kayar khana yole Lenovo na mu lai rure ada hojik se moi se market sida nauna khogi market se capture to bangum na ba customer mayang mi trust gain to bangum na ba haidana phone se fa fa price range da fa features yam pi ra kanda processor dagi camera dagi software dagi ko fazana pi re to moi gi software update se kitang tappe hai yam chumme sahi imda amuk tang ba lak ta ba su yawe hai tare dum kadang sahi ani hum mang gi launch so phone oi ta de software update ka se lak te mai kitang tappa mai oi lai samna mo hai de sananu debi family hujiki hujiki YouTube live thari brother koi di gini si mazu friend ni brother mazu madusu live madusu hujik ro hai albert nei rei se mai sananu devi family vlogs and amnu lai hai ri ko moi mache singi channel ni hai live hujik su thari hai adu dei da su mayam support to honing madu mayam da su dum ai ina hai ba da ina pa ba dum taramani ko mayam adum soidana thingnaragadi soidana muki subscribe tawba support tawba soidana tawrakani thase ai su dum thingnaragadi tawslak welna mo hai thiyo phangdi ifut phawam da brother aduna ne farak tari se hoi ifut haidana kana khangi uchi gi makhun gumba lairai da sabi gi makhun gumba dagi adum bahuto madagi karom dagi phawraga ururu laira karom ni sing na thumjan gi jaga de mu phawjala changa ko ne phawgala ka de ni karom de kamai changi no do khangdabna thidokpa maduna di khwai di fane khalli war so han adu taragadi problem dum solve tawdu ne ba khoi hojiki toluna chingthu e haidu ding hatang gi remedy sai tare ne khoi ge naraga painkiller sasan bugum ne anaba chena do khangabagi aduga madugi solution ai gi ne adum maming do adum haibiro o brother ai gi albert laisram do haibiro o brother hai albert laisram ai adum hanjan hanjan mayang do so hairi adum gi channel se lai channel ama oina lai haibani na sig channel se mayam su like share na traga subscribe to sun birak na ba adum mayam su dum thengna like ki oiraga di live hobodagi tawjakhrabani mayam su tawsin birak khoi di wangwai kendra ne sing oina di kudong thingningai oitre hai o banta thiam gi di jaga si turen achauba jaga oidaba male man haise ko turen achauba leiba jaga sing oidaba male aduna hojik oina thidokpa problem leite hai wangoi kendra haise karamba wangoi karai jaga da oiduna wangoi kendra di chawidana ko aduna chachab di khangde man su pan birak tramnina ado yam phare kudong thiningai oidaba jaga da lei haise ko aduga aina sum ningsingbada hoigi wangoi mamang da wangoi bazar gi mamang lom da khoi thauba lom da tawa yaba lam amukha ai lambi du maming su duga lambi du maming do du turen du su ai kai no di khangre turen gi lairai du da lambi warga chatpa amukha ai na thingna kheba ko amukha chatpa adu gi turen lairai du di wangba turen do aduga lairai du dagi som side na nemba da a kuthara kana yum taba jaga khar lai ko adu ai wai do sing chaw na turen do par ka la di madu problem di am oine khale adu ai karai bai oiduno sab saba khangre albert te banta di madu gi jaga du dai oibane soina khangbiram ne madu kari lambi no ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯌꯦꯡꯕꯤꯔꯤ ꯍꯧꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯌꯦꯡꯕꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ
ꯀꯣ ꯑꯗꯣ ꯑꯩ ꯃꯇꯝ ꯕꯨꯗꯤ ꯋꯥꯠꯂꯤ ꯍꯧꯖꯤꯛꯃꯛꯇꯤ ꯅꯠꯇꯦ ꯑꯩ ꯉꯁꯤ ꯌꯥꯝ ꯁꯥꯡꯅꯁꯨ ꯇꯧꯖꯔꯣꯏꯒꯦ 47 ꯃꯤꯅꯤꯠꯃꯨꯛ ꯁꯨꯔꯦ ꯑꯗꯣ ꯑꯩ ꯄꯨꯡ ꯑꯃꯃꯨꯛ ꯁꯨꯔꯛꯄ ꯃꯇꯝꯗ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯥꯏꯅꯤꯡꯕ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯂꯩꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯄꯨꯡꯁꯤꯁꯨ ꯄꯨꯡ 10ꯒ ꯃꯤꯅꯤꯠ 22 ꯇꯥꯁꯜꯂꯛꯑꯦꯀꯣ ꯑꯗꯨꯗꯨꯅ ꯌꯥꯝ ꯊꯦꯡꯅ ꯇꯧꯕꯁꯦ ꯌꯥꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯀꯥꯟꯗ ꯑꯣꯏꯔꯝꯃꯒꯗꯤ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯑꯗꯨꯝ ꯇꯧꯊꯔꯝꯕꯁꯨ ꯌꯥꯕꯅꯤ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦꯅ ꯈꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝꯗ ꯁꯨꯝ ꯔꯤꯃꯥꯏꯟ ꯇꯧꯖꯕꯅꯦ ꯃꯌꯥꯝ ꯁꯦ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇ ꯃꯌꯥꯝ ꯆꯞ ꯇꯧꯔꯝꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯇꯠꯂꯨꯕ ꯅꯦꯠꯋꯥꯛꯁꯦ ꯌꯥꯗꯕꯒꯤ ꯔꯤꯀꯅꯦꯛꯇꯤꯡ ꯇꯧꯔꯒ ꯀꯨꯏꯅ ꯁꯥꯡꯅ ꯑꯃꯨꯛ ꯂꯩꯔꯨꯔꯦ ꯅꯦꯠꯋꯥꯛꯁꯤꯁꯨ ꯌꯥꯁꯜꯂꯛꯇ꯭ꯔꯦ ꯇꯧꯔꯦ ꯑꯩ ꯌꯥꯝ ꯀꯨꯏꯅ ꯂꯥꯏꯐ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯍꯧꯖꯤꯛ 10:25 ꯆꯠꯂꯦ ꯑꯩ ꯈꯤꯇꯪ ꯍꯦꯜꯂꯛꯄꯗ ꯃꯤꯅꯤꯠ 5-10 ꯑꯗꯥꯏ ꯂꯣꯏꯁꯤꯟꯖꯅꯕ ꯇꯧꯔꯒꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯔꯤꯄ꯭ꯂꯥꯏ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯇꯧꯕꯤꯅꯤꯡꯕ ꯋꯥꯍꯪ ꯍꯪꯅꯤꯡꯕ ꯂꯩꯔꯒꯗꯤ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯂꯣꯏꯁꯤꯟꯅꯕ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯑꯩ ꯍꯣꯠꯅꯖꯔꯒꯦ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯐꯣꯟ ꯑꯅꯧꯕ ꯂꯩꯕꯗ ꯒ꯭ꯔꯤन ꯗꯣꯠ ꯑꯣꯏꯕꯗꯤ ꯀꯝꯄ꯭ꯂꯦꯟ ꯌꯥꯝꯅ ꯂꯩ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏ ꯒ꯭ꯔꯤꯟ ꯗꯣꯠ ꯑꯣꯏꯕꯒꯤ ꯍꯣꯏ ꯃꯗꯨ ꯑꯩ ꯋꯥꯈꯜꯗꯗꯤ ꯃꯦꯅꯨꯐꯦꯛꯆꯔꯤꯡ ꯑꯩꯈꯣꯏꯒꯤ ꯗꯤꯐꯦꯛ ꯂꯩꯕ ꯌꯨꯅꯤꯠꯀꯨꯝꯕ ꯊꯦꯡꯅꯔꯨꯕꯗꯒꯤ ꯗꯥꯎ ꯌꯥꯗꯕ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯅꯦꯅ ꯈꯜꯂꯦ ꯑꯗꯨꯝ ꯐꯣꯟꯁꯦ ꯂꯣꯟꯆ ꯇꯧꯔꯀꯥꯟꯗ ꯌꯣꯟꯅꯔꯤꯕꯁꯦ ꯀꯝꯄꯅꯤ ꯑꯣꯏꯅ ꯊꯥꯎꯖꯟꯁ ꯑꯣꯐ ꯌꯨꯅꯤꯠ ꯁꯥꯔꯤꯅꯤꯗꯅꯀꯣ ꯑꯃꯨꯛꯇ ꯂꯤꯁꯤꯡ ꯁꯥꯔꯤꯅꯤ ꯑꯗꯨꯗꯒꯤꯗ ꯑꯗꯨꯝ ꯑꯁꯣꯏꯕ ꯈꯔ ꯌꯥꯎꯔꯛꯄ ꯀꯝꯄ꯭ꯂꯦꯟ ꯑꯗꯨꯝ ꯊꯦꯡꯅꯗꯕ ꯅꯠꯇꯦ ꯊꯣꯛꯏꯅꯦ ꯑꯗꯣ ꯐꯣꯟ ꯈꯨꯗꯤꯡꯃꯛꯇꯤ ꯇꯧꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯣ ꯂꯥꯏꯕꯛ ꯊꯤꯕ ꯗꯥꯎ ꯌꯥꯗꯕ ꯑꯣꯏꯇꯥꯔꯗꯤ ꯊꯦꯡꯅꯔꯝꯒꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯜꯕꯔꯠ ꯑꯥꯏꯟꯁꯇꯥꯏꯟꯅ ꯍꯥꯏꯁꯦ ꯌꯨꯇꯨꯕ ꯆꯦꯅꯦꯜꯁꯦ ꯍꯧꯖꯤꯛ ꯌꯨꯇꯨꯕꯇ ꯂꯥꯏꯚ ꯑꯗꯨꯝ ꯊꯥꯕꯤꯅꯤꯀꯣ ꯕ꯭ꯔꯗꯔ ꯃꯌꯥꯝꯕꯨ ꯍꯥꯏ ꯑꯜꯕꯔꯠꯀꯤꯁꯨ ꯃꯥ ꯍꯥꯏꯁꯦ ꯂꯥꯏꯚ ꯑꯗꯨꯝ ꯊꯥꯔꯤ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯑꯇꯣꯞꯄ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯃꯥꯅ ꯍꯥꯏꯔꯛꯈꯤꯕ ꯐꯦꯃꯤꯂꯤ ꯕ꯭ꯂꯣꯛ ꯁꯅꯥꯅꯨ ꯗꯦꯕꯤ ꯕ꯭ꯂꯣꯛꯁꯦ ꯍꯥꯏꯗꯣ ꯑꯗꯨꯝꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯃꯊꯪꯗꯗꯤ ꯂꯥꯏꯐꯁꯦ ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯛꯑꯒ ꯇꯧꯁꯦ ꯏꯅꯥꯎ ꯅꯦꯠꯁꯨ ꯌꯥꯗ꯭ꯔꯦ ꯍꯥꯏ ꯍꯣꯏ ꯏꯌꯥꯝꯕ ꯑꯩ ꯃꯊꯪꯗꯗꯤ ꯃꯊꯪꯒꯤ ꯋꯤꯛꯇꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯊꯪ ꯁꯦꯇꯔꯗꯦꯗ ꯑꯃꯨꯛ ꯇꯧꯗꯣꯏꯅꯤꯅ ꯂꯥꯏꯐꯁꯦ ꯑꯗꯣ ꯆꯥꯛ ꯍꯥꯟꯅ ꯆꯥꯊꯣꯔꯛꯑꯕ ꯈꯔ ꯊꯦꯡꯉꯁꯨ ꯊꯦꯡꯅꯀꯣ ꯑꯗꯨꯗꯒꯤꯗꯤ ꯍꯦꯛꯇ ꯃꯌꯥꯝꯅ ꯌꯥꯔꯦ ꯄꯦꯜꯂꯦ ꯂꯣꯏꯁꯤꯜꯂꯁꯦꯅ ꯍꯥꯏꯗ꯭ꯔꯤꯐꯥꯎ ꯍꯦꯛꯇ ꯂꯥꯏꯐ ꯇꯧꯔꯒꯦ ꯑꯗꯨꯗꯤ ꯍꯣꯏ ꯅꯨꯃꯤꯗꯥꯡ ꯑꯗꯨꯝ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯅ ꯐꯗꯧ ꯃꯥꯟꯁꯤꯜꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯍꯥꯏ ꯁꯖꯦꯁꯟ ꯌꯥꯝ ꯐꯔꯦ ꯑꯩ ꯃꯗꯨ ꯅꯤꯡꯁꯤꯡꯖꯔꯒꯦ ꯃꯊꯪꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯔꯁꯤ ꯅꯦꯠ ꯇꯠꯂꯦ ꯋꯥ ꯉꯥꯡꯕꯁꯨ ꯄꯠ ꯇꯠꯂꯦ ꯍꯥꯏ ꯍꯣꯏ ꯉꯥꯏꯍꯥꯛ ꯇꯧꯔꯨꯔꯦ ꯅꯦꯠ ꯌꯥꯗꯕꯒꯤ ꯌꯥꯝ ꯊꯤꯅ ꯆꯨꯝꯃꯦ ꯑꯩꯈꯣꯏꯒꯤꯗꯣ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝ ꯍꯥꯏꯕꯅꯦ ꯇꯨꯔꯦꯜꯒꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜꯅꯤ ꯑꯩꯈꯣꯏꯒꯤꯗꯣ ꯃꯃꯥꯡꯗ ꯈꯔ ꯍꯥꯏꯒꯠꯂꯒ ꯊꯧꯕꯥꯜ ꯆꯠꯈꯤꯕ ꯌꯥꯔꯦ ꯃꯌꯥꯏ ꯂꯝꯕꯤꯒꯤꯅꯤ ꯏꯌꯥꯗ ꯌꯥꯔꯦ ꯍꯥꯏ ꯍꯣꯏ ꯆꯨꯝꯃꯦ ꯉꯁꯤ ꯑꯩꯅ ꯍꯥꯏ ꯇꯨꯔꯦꯜꯗꯣ ꯑꯗꯨ ꯊꯧꯕꯥꯜ ꯆꯠꯈꯤꯕ ꯌꯥꯕꯗꯣ ꯑꯣꯏꯗꯣꯏꯅꯦꯀꯣ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏꯗꯣ ꯂꯝꯕꯤ ꯑꯣꯏꯅ ꯇꯨꯔꯦꯟꯒꯤ ꯃꯄꯥꯟꯗꯨꯗ ꯇꯨꯔꯦꯟꯒꯤ ꯂꯩꯔꯥꯏꯗꯨꯗ ꯂꯝꯕꯤ ꯑꯣꯏꯅ ꯀꯣꯏꯂꯥꯒ ꯊꯥꯔꯒ ꯐꯖꯅ ꯂꯝꯕꯤ ꯆꯠꯄꯅꯦꯕ ꯑꯗꯨꯒ ꯑꯗꯨꯝꯕ ꯃꯐꯝꯗꯣ ꯏꯁꯤꯡ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯕꯅꯦ ꯑꯦꯝ ꯑꯦꯟ ꯐꯣꯔꯆꯨꯟ ꯍꯥꯎꯁ ꯂꯝꯖꯥꯎ ꯃꯅꯤꯄꯨꯔ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏ ꯕ꯭ꯔꯣ ꯑꯦꯛꯁꯟ ꯀꯦꯃꯦꯔꯥꯒꯤꯗꯣ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏꯔꯤꯑꯦ ꯑꯦꯛꯁꯟ ꯀꯦꯃꯦꯔꯥꯒꯤꯗꯣ ꯍꯣꯏ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯅꯕ ꯑꯩ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯀꯥꯎꯗꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯀꯃꯦꯟ ꯑꯃꯁꯨ ꯊꯦꯡꯅꯈ꯭ꯔꯦꯕ ꯑꯗꯨꯒꯤꯗꯣ ꯑꯦꯛꯁꯟ ꯀꯦꯃꯦꯔꯥꯒꯤꯗꯣ ꯑꯩ ꯀꯃꯦꯟꯁꯨ ꯊꯦꯡꯅꯈ꯭ꯔꯦ ꯉꯁꯤ ꯂꯥꯏꯚꯇꯁꯨ ꯍꯥꯏꯕꯤꯔꯛꯑꯦ ꯌꯥꯝ ꯐꯔꯦ ꯑꯩ ꯀꯥꯎꯗꯅꯕ ꯏꯁꯜꯂꯒ ꯊꯝꯖꯔꯒꯦ ꯑꯩ ꯃꯊꯪꯗ ꯇꯟꯖꯥ ꯆꯥꯕꯗ ꯑꯩ ꯃꯗꯨ ꯁꯣꯏꯗꯅ ꯑꯦꯛꯁꯟ ꯀꯦꯃꯦꯔꯥꯒꯤꯗꯣ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯅꯦꯠꯁꯦ ꯌꯥꯔꯨꯗꯕꯗꯒꯤ ꯃꯌꯥꯝꯁꯦ ꯂꯥꯏꯚ ꯌꯦꯡꯉꯝꯕ ꯃꯤꯁꯨ ꯃꯁꯤꯡ ꯍꯟꯊꯈ꯭ꯔꯦ ꯌꯥꯝꯅ ꯑꯗꯨꯒ ꯂꯥꯏꯚꯁꯦ ꯑꯩ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝꯗ ꯍꯪꯕꯅꯦ ꯑꯗꯨꯗ
hojik yengibasingisu kamain thengnaraga changbirapano amtang comment tawsinbiro khoi YouTube da changakpada live taw lembadai thengnabra natraga live thare edana notification lakpadagi changai rai do aina khanbadadi aina live tawba sumbaga video thagatpase notification ni mayamdadi sungyaw yawdren khalle aduna mayamna channel je hana dai subscribe tawraga budi lebiramgane buko adu subscribe tawbi nakanda notification bell do adu all da tawraga thambiyo adu taragadi live notification video notification laknaba aina khanbada mayamdadi yam masing yam wana yawre haitare khar khakta yawre aduna mayamda yawdre yawragadi sigi chang dadi oiroidabane mi at least cham chani de dum notification ji yawbam thokpane adu yawdaba malaba haitare notification lakpadagi changakpani id hairiko o notification yawbasu dum yawebako mamangda adum hairaki yawi notification phangi khole hana mi manga taw adum haireki ado yam magi notification chatpagi chang se sidiam lieba haitare masing yam lieba mayamda yawbui chang se sohelna brother id brother ki videos yam kana menina notification on tawraga adum thamme adu hek lakbuka adum changlai hai okay aina hainingi se hojik mayambudi yengi notification thengarga changai hairidana ko ado channel sida hana subscribe tawgiba mi myam ama dead subscriber oirambasu yai adu budi thoina ai khaludre adu taragasu at least mi chama phana notification chattaba dong tawse masida kari problem no igyan ta da haitare video thagat matam su notification chatti ba ina sum yeng bada kona changa kan ta thengnaraga yeng ko dum ma tana ayam bo ina hoy adu chakna maru ni ko matam chana chathok laga mathang dadi nungai na tawse ai gisu lakke hai male o bada thiam na hoy chakna maru ni khoi gi kai hai ni hingbada chinjak ai changmuni ne ko cha da dia da ni cha da hingnaba gi damak ta cha ba darkar tai cha na bai damak ta hingbade na te cha na ba hingbara hingnaba cha bara ai do ado hingnaba damak ta cha bani na cha da dia de aduna cha ta thok mathang dai di Saturday nimita fazuna ekta sangna live se tawrase mayamna yare ngasi gi de loisalase hai dribo ko adumai noi tawrase hai tai notification se lai hairakre John Snow horok som hai malik ai koi di proper Bisnupur ni na khara tong ba yani flat effect ti laitre bro hai hoi Bisnupur si di proper Bisnupur si di tong ba hai bu chingi loiroi na pom du dum nei rabani na ko nong taraga su dum atong ba jaga ni dum bising dum chenda gini loktak tam na chenda gini dun ising thumbagi problem simadi sutok bu thor roi hai tare Bisnupur se Bisnupur haina haibase kona thangda lakibni ko aina khang koda akoi ibu hoinaga lamang dong kaina hainaramni lamang dong ko bisi maram je kai no kaina adu mamang da mimang dong kaina hairam ba male aduga Bisnupur sti kona thangda lakibni sti Bisnupur ai chat kai lamang dong Bisnupur nungai balamni bro aiku neo 10 da pura mai tare he hai hoi specification je ma yamna fazare ai tare SK choice na next live tadi camera do haidok laga amuk yengse karamana nungai yengse hoi yamba haidok ga mu yengse sina vertical oibse horizontal amuk tawraga mu yengse aduga kamaina tawge yengbada amaduna di nungai ni sumaina vertical oibsina sumaina thambada aina yengbada nungai live sina haina kitang ngoda khuloi brain tawbani ko amadu su dum nungai ni khale mamang da storm bani dumaina tawsi dum kisu kaidi lamhang dong hai ne han gaina bro hai hoi adune lamhang dong dumai lamang dong asmaina hainargum tawe hainargum taw ba hai tare in tarapada mamang ai ta do hojik Bisnupur hai lamang dong ga hai di kanam khangro hai tare hojikan ano bidari ba hansing na ti khangani ada imphal se su imphal hairam de ba jumphal lai na dumaina maron khoi brai na khalam bai na moina imphal hai ba thok ta be rai na do dumaina hainaram ba jani yo sigi sum loan se sum thaidarak pa de koi lam maming dai di pot ke maming sum mamyam je
ꯑꯗꯨꯝ ꯍꯣꯡꯗꯣꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩꯂꯣꯟꯁꯦ ꯑꯗꯨꯝ ꯃꯤꯛꯁ ꯇꯧꯁꯜꯂꯛꯄ ꯁꯨꯝ ꯌꯥꯝꯁꯜꯂꯛꯄ ꯍꯥꯏ ꯐ꯭ꯔꯦꯟ ꯃꯤ ꯀꯔꯤ ꯑꯝꯇ ꯍꯥꯏꯕꯤꯔꯣ ꯁꯨꯝꯗ ꯑꯃꯨꯛ ꯕ꯭ꯔꯗꯔ ꯃꯌꯥꯝꯁꯦ ꯆꯦ ꯑꯦꯟ ꯁꯤꯁꯇꯔ ꯁꯅꯥ ꯗꯦꯕꯤ ꯐꯦꯃꯤꯂꯤ ꯕꯣꯛꯁꯅꯤ ꯍꯧꯖꯤꯛ ꯃꯥꯁꯨ ꯌꯨꯇ꯭ꯌꯨꯕꯇ ꯂꯥꯏꯚ ꯕ꯭ꯔꯗꯔ ꯃꯌꯥꯝꯕꯨ ꯍꯥꯏ ꯑꯜꯕꯔꯠ ꯂꯥꯏꯁ꯭ꯔꯝꯅ ꯉꯁꯥꯏꯗꯒꯤ ꯃꯌꯥꯝꯗ ꯍꯥꯏꯔꯤꯁꯦ ꯃꯣꯏꯒꯤ ꯁꯅꯥꯅꯨ ꯗꯦꯕꯤ ꯕ꯭ꯂꯣꯛꯁ ꯍꯥꯏꯁꯦ ꯃꯥꯒꯤꯁꯨ ꯐꯦꯃꯤꯂꯤ ꯕ꯭ꯂꯣꯛꯁꯤꯃ ꯂꯥꯏꯚ ꯇꯧꯔꯤ ꯃꯌꯥꯝꯁꯨ ꯆꯪꯕꯤꯔꯛꯑꯣ ꯁꯤꯅꯤ ꯖꯣꯟꯁ ꯍꯧꯔꯛꯆꯣꯝꯅ ꯍꯥꯏꯁꯦ ꯕꯤꯁꯅꯨ ꯇꯦꯝꯄꯜꯗꯒꯤ ꯂꯥꯛꯈꯤꯕꯅꯦ ꯕ꯭ꯔꯣ ꯍꯣꯏ ꯕꯤꯁꯅꯨꯒꯤ ꯇꯦꯝꯄꯜ ꯑꯃ ꯂꯩꯈꯤꯕꯁꯤꯗꯒꯤ ꯀꯣꯟꯅꯊꯪꯗ ꯃꯗꯨ ꯑꯩꯅ ꯈꯟꯕꯗ ꯚꯦꯍꯤꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯀꯤ ꯃꯇꯝꯗ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯗꯒꯤ ꯕꯤꯁꯅꯨꯄꯨꯔ ꯑꯣꯏꯅ ꯕꯤꯁꯅꯨꯒꯤ ꯃꯟꯗꯤꯔꯗꯨ ꯂꯩ ꯕꯤꯁꯅꯨꯄꯨꯔ ꯑꯗꯨꯃꯥꯏꯅ ꯑꯥꯏ ꯀ꯭ꯌꯨ ꯍꯥꯏꯔꯤꯁꯦ ꯆꯩꯅꯥꯒꯤꯔ ꯍꯥꯏ ꯏꯌꯥꯝꯕ ꯐꯣꯟ ꯀꯝꯄꯅꯤꯁꯦ ꯆꯩꯅꯥꯒꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯁꯦꯝꯁꯪꯁꯤ ꯀꯣꯔꯤꯌꯥꯒꯤ ꯑꯣꯏꯔꯝꯒꯅꯤꯀꯣ ꯃꯥꯁꯦ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯑꯗꯨꯒ ꯑꯦꯄꯜꯁꯤꯅ ꯀꯩꯅꯣꯒꯤ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯂꯩꯗꯅ ꯑꯇꯩꯗꯤ ꯆꯥꯏꯅꯤꯁ ꯀꯝꯄꯅꯤ ꯉꯥꯛꯇꯅꯤ ꯃꯣꯏꯒꯤ ꯄꯦꯔꯦꯟ ꯀꯝꯄꯅꯤ ꯑꯃꯈꯛ ꯂꯩꯕꯅꯦꯕ ꯃꯃꯤꯡꯁꯦ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯤꯁꯦ ꯑꯗꯨꯒꯤ ꯃꯁꯥ ꯉꯥꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯀꯅꯥꯒꯤ iQOO OnePlus Oppo Vivo Realme Xiaomi ꯀꯥꯏꯅ ꯇꯧꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯁꯤ ꯆꯥꯏꯅꯥꯒꯤ ꯉꯥꯛꯇꯅꯤ ꯀꯝꯄꯅꯤ ꯑꯁꯦꯡꯕ ꯍꯧꯔꯛꯐꯝꯗꯤ ꯁꯣꯝꯒꯤ OnePlus Nord 2 ꯑꯃ ꯄꯥꯏꯔꯝꯕꯗꯣ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ ꯍꯥꯏ ꯑꯩꯒꯤ OnePlus Nord 2ꯗꯣ ꯕꯟꯇ ꯀꯩꯅꯣꯅꯤ ꯑꯩꯅ ꯊꯥꯗꯕ ꯑꯩꯈꯣꯏꯒꯤ ꯄꯣꯀꯦꯠ ꯁꯤꯒꯤ ꯂꯦꯚꯦꯜꯁꯤꯗꯒꯤ ꯇꯥꯕꯗ ꯑꯩꯈꯣꯏ ꯁꯨꯃꯥꯡꯅ ꯇꯥꯕ ꯅꯨꯡ ꯃꯆꯦꯛꯅ ꯌꯩꯁꯟꯗꯅ ꯁ꯭ꯀ꯭ꯔꯤꯟꯁꯦ ꯂꯣꯏꯅ ꯁꯥꯡꯅ ꯂꯣꯏ ꯀꯥꯏꯗꯅꯀꯣ ꯁ꯭ꯀ꯭ꯔꯤꯟꯗꯣ ꯑꯩꯅ ꯁꯦꯝꯗꯣꯛꯀꯦꯅ ꯁ꯭ꯀ꯭ꯔꯤꯟ ꯁꯤꯟꯒꯦꯅ ꯍꯪꯕ ꯀꯥꯟꯗ ꯁ꯭ꯀ꯭ꯔꯤꯟꯗꯨ ꯔꯤꯄ꯭ꯂꯦꯁꯃꯦꯟ ꯇꯧꯋꯤ ꯁ꯭ꯀ꯭ꯔꯤꯟ ꯈꯛꯇꯒꯤ ꯃꯃꯟꯗ ꯂꯨꯄꯥ 13,000 ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯐꯣꯟ ꯑꯍꯟꯕ ꯑꯃ ꯂꯩꯕꯅ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯒ ꯑꯍꯟꯕ ꯑꯃ ꯂꯩꯕꯅ ꯐꯔꯦꯅ ꯇꯟꯗꯅ ꯁꯦꯝꯗ꯭ꯔꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯗꯤ ꯑꯗꯨꯝ ꯌꯥꯈꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ ꯑꯩ ꯉꯥꯛꯇꯪꯗ ꯂꯣꯏꯁꯟꯅꯕ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯑꯃꯅꯤꯁꯦ ꯄꯥꯔꯒ ꯃꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯑꯥꯏꯀꯣꯟ ꯅꯤꯌꯣꯇꯦꯟꯁꯦ ꯂꯩꯕ ꯌꯥꯕ꯭ꯔꯥꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇꯨꯗ ꯍꯥꯏꯌꯦ ꯌꯥꯝ ꯌꯥꯏ ꯂꯨꯄꯥ 30,000 ꯔꯦꯟꯖꯇ ꯑꯗꯨꯝ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯐꯣꯟ ꯑꯃ ꯃꯣꯇꯣꯔꯣꯂꯥꯁꯤꯁꯨ ꯆꯩꯅꯥꯒꯤꯔ ꯍꯥꯏꯌꯦ ꯃꯣꯇꯣꯔꯣꯂꯥꯁꯦ ꯃꯥꯒꯤ ꯀꯝꯄꯅꯤꯁꯦ ꯑꯣꯅꯔꯁꯦ ꯍꯧꯖꯤꯛꯇꯤ ꯀꯅꯥꯅ ꯑꯣꯏꯕꯅꯣ ꯑꯩ ꯆꯞ ꯆꯥꯕ ꯀꯥꯎꯈ꯭ꯔꯦ ꯃꯣꯇꯣꯔꯣꯂꯥꯁꯦ ꯂꯦꯅꯣꯚꯣꯅ ꯑꯃꯨꯛꯇꯤ ꯂꯩꯔꯨꯔꯕꯅꯦ ꯑꯗꯨꯒ ꯆꯞ ꯆꯥꯕ ꯅꯤꯡꯁꯤꯡꯕ ꯉꯝꯗꯦ ꯃꯁꯤ ꯆꯥꯏꯅꯤꯁꯀꯤꯗꯤ ꯑꯣꯏꯅ ꯇꯧꯈꯤꯗꯦ ꯑꯩꯅ ꯅꯤꯡꯁꯤꯡꯕꯗ ꯑꯇꯣꯞꯄ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯈꯤꯒꯨꯝ ꯇꯧꯕꯅꯦ ꯃꯣꯇꯣꯔꯣꯂꯥꯁꯦ ꯑꯣꯀꯦ ꯍꯧꯖꯤꯛꯁꯨ ꯂꯦꯅꯣꯚꯣꯅ ꯑꯣꯏꯔꯤ ꯍꯥꯏ ꯂꯦꯅꯣꯚꯣꯒꯤ ꯃꯈꯥꯗ ꯂꯩꯕꯅꯦ ꯂꯦꯅꯣꯚꯣꯒꯤ ꯑꯣꯏꯇꯥꯔꯒꯗꯤ ꯆꯥꯏꯅꯤꯁ ꯀꯝꯄꯅꯤ ꯅꯠꯇꯦꯀꯣ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯃꯥꯁꯦ ꯁꯕꯁꯤꯗꯔꯤ ꯑꯣꯏꯕ ꯂꯦꯅꯣꯚꯣꯒꯤ ꯑꯗꯨꯅ ꯍꯣꯜ ꯆꯥꯏꯅꯤꯁꯀꯤ ꯅꯠꯇꯕ ꯃꯣꯏꯒꯤ ꯃꯈꯥꯗ ꯑꯁꯨꯝ ꯄꯥꯔꯠ ꯍꯥꯏꯇꯥꯔꯦ ꯕ꯭ꯂꯦꯛꯕꯦꯔꯤꯗꯤ ꯕ꯭ꯔꯣ ꯍꯥꯏ ꯕ꯭ꯂꯦꯛꯕꯦꯔꯤꯗꯤ ꯍꯧꯖꯤꯛꯄꯨ ꯀꯩꯅꯣ ꯇꯧꯕꯗ ꯎꯈꯤꯗꯕ ꯀꯨꯏꯔꯦꯗ ꯃꯗꯨꯒꯤ ꯐꯣꯟ ꯀꯝꯄꯅꯤꯗꯨ ꯀꯔꯝꯕ ꯂꯝꯒꯤꯅꯣ ꯍꯥꯏꯁꯦ ꯅꯤꯡꯁꯤꯡꯕꯕꯨ ꯊꯣꯛꯈꯤꯗ꯭ꯔꯦ ꯑꯝꯇ ꯌꯦꯡꯒꯦꯀꯣ ꯕ꯭ꯂꯦꯛꯕꯦꯔꯤꯗꯤ ꯅꯠꯇꯦ ꯕ꯭ꯂꯦꯛꯕꯦꯔꯤꯗꯤ ꯀꯩꯅꯣꯒꯤꯅꯤ ꯀꯦꯅꯥꯗꯥꯒꯤ ꯑꯣꯟꯇꯦꯔꯤꯌꯣ ꯀꯦꯅꯥꯗꯥꯒꯤꯅꯤ ꯃꯥꯗꯤ ꯕ꯭ꯂꯦꯛꯕꯦꯔꯤꯗꯤ ꯅꯠꯇ꯭ꯔꯦ ꯆꯥꯏꯅꯥꯒꯤ ꯅꯠꯇ꯭ꯔꯦ ꯃꯥꯒꯤꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯈ꯭ꯔꯕꯅꯦ ꯁꯤ ꯂꯣꯏꯔꯒ ꯆꯪꯉꯛꯑꯒꯦ ꯑꯃꯨꯛꯇ ꯁꯣꯞ ꯃꯐꯝ ꯑꯅꯤ ꯆꯥꯕ ꯌꯥꯗꯕꯩꯅꯤ ꯍꯥꯏ ꯌꯥꯝ ꯐꯖꯕ ꯄ꯭ꯔꯃꯥꯟꯅꯤꯀꯣ ꯁꯣ ꯃꯐꯝ ꯑꯅꯤ ꯃꯇꯝ ꯆꯠꯄ ꯆꯥꯕꯗꯤ ꯌꯥꯗꯕꯅꯤ ꯑꯃ ꯂꯣꯏꯔꯒ ꯑꯃ ꯆꯥ ꯇꯥꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯂꯣꯏꯔꯀꯥꯟꯗ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯕ ꯌꯥꯏ ꯑꯩꯁꯨ ꯆꯥꯛ ꯆꯥꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯌꯦꯡꯕ ꯁꯔꯨꯛ ꯌꯥꯁꯜꯂꯛꯀꯦ ꯂꯦꯛ ꯈꯔ ꯆꯠꯂꯦ ꯍꯥꯏꯁꯦꯀꯣ ꯖꯣꯟꯅ ꯍꯥꯏꯔꯤꯁꯦ ꯅꯦꯠꯋꯥꯛ ꯌꯥꯗ꯭ꯔꯦ ꯇꯠꯂꯨꯔꯦ ꯃꯁꯤ ꯑꯗꯨꯝ ꯑꯩꯒꯤ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯖꯤꯑꯣ ꯑꯣꯏꯔꯁꯨ ꯏꯌꯥꯔꯇꯦꯜ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯇꯧꯔꯦ ꯃꯁꯦ ꯋꯥꯔꯧꯕ ꯌꯥꯗꯦ ꯃꯁꯦ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ ꯑꯩ ꯌꯨꯝ ꯍꯣꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯣꯏꯗꯣꯔꯤ ꯇꯧꯔꯤꯁꯦ ꯅꯦꯠꯋꯥꯛꯅꯅꯤ ꯃꯁꯦ ꯅꯦꯠꯁꯦ ꯆꯞꯄꯦ ꯍꯥꯏꯔꯦꯀꯣ ꯃꯤꯅꯥꯎꯅ ꯂꯦꯅꯣꯚꯣꯁꯨ ꯆꯥꯏꯅꯥꯒꯤꯅ ꯍꯥꯏꯌꯦ ꯆꯥꯏꯅꯥꯒꯤ ꯁꯕꯁꯤꯗꯔꯤ ꯕ꯭ꯔꯥꯟ ꯑꯃꯅꯤꯀꯣ ꯑꯗꯨꯒꯤꯅꯦ ꯑꯩꯒꯤꯗꯁꯨ ꯃꯣꯇꯣꯔꯣꯂꯥ ꯂꯩꯒꯦ ꯈꯜꯂꯛꯏꯁꯦ ꯆꯥꯏꯅꯥꯒꯤ ꯑꯣꯏꯗꯕꯗ ꯃꯣꯇꯣꯔꯣꯂꯥ ꯂꯩꯒꯦ ꯈꯜꯂꯛꯏꯁꯦ ꯍꯥꯏꯀꯣ ꯑꯗꯨꯒ ꯂꯥꯏꯚ ꯆꯞꯄꯦ ꯕ꯭ꯔꯣ ꯍꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯦ ꯑꯗꯨꯒ ꯌꯨ ꯑꯦꯁꯀꯤ ꯑꯣꯏꯔꯝꯅꯤ ꯍꯧꯖꯤꯛꯀꯤ ꯆꯩꯅꯥꯅ ꯂꯩꯈ꯭ꯔꯦ ꯃꯣꯇꯣꯔꯣꯂꯥꯗꯣ ꯍꯣꯏ ꯀꯩꯅꯣꯁꯦ ꯍꯧꯔꯛꯄꯗꯤ ꯑꯗꯨꯃꯥꯏꯅ ꯍꯧꯔꯛꯄꯅꯤꯀꯣ ꯑꯗꯨꯒ ꯂꯥꯁꯇ ꯂꯦꯅꯣꯚꯣꯅ ꯂꯧꯁꯤꯟꯈꯤꯕ ꯂꯦꯅꯣꯚꯣ ꯁꯕꯁꯤꯗꯔꯤ ꯑꯣꯏꯕ ꯆꯥꯏꯅꯤꯁꯀꯤ ꯑꯗꯨꯒꯨꯝꯕ ꯁꯕꯁꯤꯗꯔꯤ ꯑꯣꯏꯕ ꯑꯗꯨꯝꯕ ꯀꯝꯄꯅꯤ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯒꯤꯔ ꯍꯥꯏꯌꯦ
ꯑꯗꯨꯗꯤ ꯃꯌꯥꯝꯁꯦ ꯑꯩ ꯂꯥꯏꯚꯁꯦ ꯑꯩ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦꯅ ꯈꯜꯂꯛꯑꯦ ꯄꯨꯡ 10:40 ꯆꯠꯁꯜꯂꯛꯑꯦꯀꯣ ꯑꯩ ꯃꯤꯅꯤꯠ 5ꯃꯨꯛꯇꯪ ꯑꯗꯨꯒ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯦꯠꯋꯥꯛꯁꯨ ꯆꯞ ꯇꯧꯗꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯅ ꯅꯣꯀꯤꯌꯥꯁꯦ ꯖꯄꯥꯟꯒꯤ ꯑꯣꯏꯗꯣꯏꯔꯥ ꯍꯥꯏꯌꯦ ꯅꯣꯀꯤꯌꯥꯁꯦ ꯍꯧꯖꯤꯛꯇꯤ ꯃꯥꯁꯦ ꯀꯩꯅꯣ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ HMD Global ꯍꯥꯏꯅ ꯃꯥꯒꯤ ꯀꯝꯄꯅꯤꯗꯨꯅ ꯂꯧꯁꯤꯟꯈ꯭ꯔꯦꯕꯀꯣ ꯏꯟꯗꯤꯄꯦꯟꯗꯦꯟ ꯀꯝꯄꯅꯤ ꯑꯣꯏꯗ꯭ꯔꯦꯕ ꯅꯣꯀꯤꯌꯥꯁꯦ ꯃꯁꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦ HMD Global ꯍꯥꯏꯁꯦ ꯀꯩꯅꯣꯒꯤ ꯐꯤꯟꯂꯦꯟꯒꯨꯝꯕ ꯐꯤꯅꯤꯁ ꯑꯗꯨꯝꯕ ꯀꯩꯅꯣꯒꯤ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯒꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦ ꯅꯣꯀꯤꯌꯥꯁꯤꯗꯤ ꯕ꯭ꯔꯣꯒꯤꯗꯣ ꯀꯔꯤ ꯁꯤꯝꯅꯣ ꯅꯦꯠ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯒꯤꯗꯤ ꯏꯌꯥꯔꯇꯦꯜꯅꯤ ꯅꯦꯠꯋꯥꯛꯇꯤ ꯃꯩꯅꯤ ꯍꯥꯏ ꯍꯣꯏ ꯑꯩꯒꯤꯁꯦ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯅ ꯖꯤꯑꯣꯗꯩꯅꯦꯕꯀꯣ ꯏꯌꯥꯔꯇꯦꯜ ꯁꯤꯝꯁꯨ ꯂꯩ ꯏꯌꯥꯔꯇꯦꯜꯗꯩ ꯇꯧꯗ꯭ꯔꯦ ꯉꯁꯤꯗꯤ ꯁꯣꯍꯦꯜꯅ ꯍꯥꯏ ꯕ꯭ꯔꯣ ꯒꯨꯒꯜ ꯑꯦꯀꯥꯎꯟ ꯃꯥꯡꯈ꯭ꯔꯦ ꯑꯗꯨ ꯔꯤꯀꯣꯚꯔꯤ ꯇꯧꯕ ꯌꯥꯒꯗ꯭ꯔꯣ ꯍꯥꯏ ꯔꯤꯀꯣꯚꯔꯤ ꯇꯧꯕꯁꯦ ꯒꯨꯒꯜ ꯑꯦꯀꯥꯎꯟꯁꯦ ꯌꯥꯕꯗꯤ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯃꯥꯡꯗ ꯑꯃꯈꯛ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯈꯛꯅꯁꯨ ꯃꯥꯒꯤ ꯒꯨꯒꯜꯒꯤ ꯖꯤꯃꯦꯜ ꯑꯦꯀꯥꯎꯟ ꯑꯃ ꯌꯥꯈꯤꯗ꯭ꯔꯦ ꯃꯗꯨ ꯀꯃꯥꯏꯅ ꯔꯤꯀꯣꯚꯔꯤ ꯇꯧꯗꯣꯏꯅꯣꯅ ꯃꯥꯏ ꯄꯥꯁꯋꯥꯔꯗ ꯏꯃꯦꯜ ꯑꯥꯏꯗꯤꯒ ꯄꯤꯔꯛꯇꯅ ꯑꯩꯅ ꯔꯤꯀꯣꯚꯔꯤ ꯇꯧꯒꯦꯅ ꯑꯩꯁꯨ ꯇ꯭ꯔꯥꯏ ꯇꯧꯋꯦ ꯑꯗꯣ ꯎꯄꯥꯏ ꯂꯩꯇꯕꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯨ ꯋꯦ ꯑꯣꯊꯦꯟꯇꯤꯀꯦꯁꯟ ꯑꯃꯈꯛ ꯂꯩꯅꯅꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤꯗꯣ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯝꯗ ꯍꯥꯞꯈꯤꯕ ꯃꯥꯒꯤꯗꯨꯅ ꯑꯗꯨꯗꯨꯅ ꯑꯗꯨꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯨꯗ OTP ꯑꯗꯨꯝ ꯆꯠꯄ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯨꯛ ꯍꯥꯛꯅ ꯀꯩ ꯍꯥꯏꯅꯤ ꯁꯣꯐꯋꯦꯌꯔ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗꯃꯗꯨ ꯊꯨꯒꯥꯏꯔꯒ ꯇꯧꯕ ꯌꯥꯕꯒꯤ ꯑꯦꯛꯁꯦꯁꯇꯨꯗꯤ ꯂꯩꯇꯕꯅꯤꯅꯀꯣ ꯑꯗꯨ ꯉꯝꯈꯤꯗ꯭ꯔꯦ ꯑꯩꯅꯁꯨ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯨ ꯋꯦ ꯑꯣꯊꯦꯟꯇꯤꯀꯦꯁꯟꯗꯣ ꯑꯇꯣꯞꯄ ꯅꯝꯕꯔꯗꯒꯨꯝꯕ ꯊꯝꯃꯝ ꯇꯥꯔꯗꯤ ꯔꯤꯀꯣꯚꯔ ꯇꯧꯕ ꯈꯔ ꯋꯥꯅꯤ ꯔꯤꯀꯣꯚꯔꯤꯒꯤ ꯅꯝꯕꯔꯒꯨꯝꯕꯗꯣ ꯍꯧꯖꯤꯛ ꯑꯦꯛꯇꯤꯚ ꯑꯣꯏꯔꯤꯕ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯝ ꯌꯥꯅꯤ ꯅꯣꯀꯤꯌꯥ ꯃꯣꯕꯥꯏꯜꯁꯦ ꯊꯣꯛꯂꯛꯂꯔꯣꯏꯗ꯭ꯔꯥ ꯊꯣꯛꯂꯛꯈꯤꯅꯤ ꯏꯌꯥꯝꯕ ꯍꯧꯖꯤꯛ ꯄꯥꯔꯤꯅ ꯍꯥꯏꯁꯦꯀꯣ ꯍꯧꯖꯤꯛ ꯑꯅꯧꯕꯁꯨ ꯊꯣꯛꯅ ꯂꯣꯟꯆ ꯇꯧꯅꯕꯒꯤ ꯄꯥꯎ ꯔꯤꯃꯔ ꯃꯌꯥꯝ ꯇꯥꯔꯤ ꯐꯤꯂꯟꯒꯤꯅꯤ ꯍꯥꯏꯔꯤꯌꯦ ꯃꯣꯏꯅꯥꯎ ꯍꯦꯡꯕꯝ ꯑꯌꯥꯝꯕꯅ ꯕ꯭ꯔꯣ ꯐꯖꯅ ꯍꯥꯏꯕꯤꯔꯛꯑꯣ ꯑꯥꯏꯀꯨ ꯇꯦꯟꯁꯦ ꯇꯦꯟꯁꯤ ꯀꯔꯤꯅꯅꯣ ꯂꯩꯕꯗ ꯀꯥꯟꯅꯗꯧꯔꯤꯁꯦ ꯍꯥꯏ IQꯁꯦ ꯑꯩꯈꯣꯏꯒꯤ ꯒꯦꯝ ꯁꯥꯟꯅꯕꯒꯨꯝꯕꯗꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯦ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯒꯦꯃꯔꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯕ ꯑꯗꯨꯝꯕ ꯐꯣꯟ ꯑꯃꯈꯛꯅꯤ ꯁꯣꯅꯤ ꯑꯦꯛꯁꯄꯤꯔꯤꯌꯥ ꯐꯣꯟꯁꯦ ꯑꯣꯟꯂꯥꯏꯟꯗ ꯐꯪꯗꯣꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏ ꯏꯌꯥꯝꯕ ꯁꯣꯅꯤꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯃꯣꯏꯁꯦ ꯏꯟꯗꯤꯌꯥꯗꯒꯤ LG ꯃꯣꯕꯥꯏꯜꯁꯅ ꯏꯟꯗꯤꯌꯥꯗꯒꯤ ꯃꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯂꯣꯏꯁꯤꯟꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯣꯅꯤꯁꯨ ꯏꯟꯗꯤꯌꯥꯗ ꯂꯣꯟꯆ ꯇꯧꯗ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯐꯪꯕ ꯋꯥꯔꯅꯤ ꯍꯧꯖꯤꯛ ꯌꯨꯅꯤꯠꯁꯦ ꯂꯩꯔꯝꯃꯔꯣꯏ ꯍꯥꯏꯇꯥꯔꯦ ꯌꯨꯔꯣꯞꯇꯒꯗꯤ ꯍꯧꯖꯤꯛ ꯂꯣꯟꯆ ꯇꯧꯔꯤ ꯃꯄꯥꯟꯗꯒꯤ ꯄꯨꯁꯜꯂꯛꯀꯗꯧꯇ ꯉꯥꯏꯔꯦ ꯏꯝꯄꯣꯔꯠ ꯇꯧꯕ ꯑꯗꯨꯝꯕꯗꯣ ꯑꯗꯨ ꯀꯔꯝꯕ ꯋꯦꯕꯁꯥꯏꯠꯇ ꯀꯃꯥꯏꯅ ꯑꯦꯃꯥꯖꯣꯟꯒꯨꯝꯕꯁꯤꯁꯨ ꯑꯃꯨꯛ ꯑꯦꯃꯥꯖꯣꯟꯁꯦ US ꯀꯝꯄꯅꯤ ꯑꯃ ꯑꯣꯏꯇꯥꯔꯒꯁꯨ USA ꯐꯪꯕ ꯄ꯭ꯔꯗꯛꯇꯨ ꯏꯟꯗꯤꯌꯥꯗꯒꯁꯨ ꯐꯪꯗꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯣꯏꯗꯣꯏꯅꯦ ꯌꯥꯏ ꯐꯔꯦ ꯆꯥꯛ ꯆꯥꯊꯔꯨꯔꯣ ꯃꯊꯪꯗꯗꯤ ꯊꯦꯡꯅꯔꯁꯤ ꯌꯥꯏ ꯐꯔꯦ ꯍꯥꯏꯌꯦ ꯕꯟꯇꯅ ꯍꯣꯏ ꯐꯔꯦ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯅꯕ ꯇꯧꯔꯒꯦ ꯑꯦꯛꯁꯟ ꯀꯦꯃꯦꯔꯥ ꯀꯔꯝꯕꯅ ꯐꯒꯗꯒꯦ ꯕ꯭ꯔꯣ ꯍꯥꯏ ꯑꯦꯛꯁꯟ ꯀꯦꯃꯦꯔꯥꯁꯦ ꯑꯩꯗꯤ ꯑꯦꯛꯁꯟ ꯀꯦꯃꯦꯔꯥꯗꯒꯤꯗꯤ ꯍꯦꯟꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯅ ꯁꯖꯦꯁ ꯇꯧꯅꯤꯡꯕ ꯀꯦꯃꯦꯔꯥ ꯑꯃ ꯍꯥꯏꯇꯥꯔꯗꯤꯀꯣ ꯑꯦꯛꯁꯟ ꯀꯦꯃꯦꯔꯥꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯣꯒꯀꯨꯝꯕ ꯅꯝꯕ ꯚꯤꯗꯤꯑꯣꯒꯨꯝꯕ ꯅꯝꯕꯁꯨ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯗꯣꯏꯁꯦ DJI Osmo Pocket 3ꯁꯦ ꯑꯁꯤ ꯅꯨꯡꯉꯥꯏꯅꯦꯅ ꯈꯜꯂꯦ ꯑꯩ ꯋꯥꯈꯜꯗꯗꯤ ꯑꯩꯁꯨ ꯃꯗꯨꯒꯤ ꯀꯦꯃꯦꯔꯥꯗꯣ ꯂꯩꯅꯤꯡꯕꯅꯦ DJI Osmo Pocket 3ꯁꯦ ꯚꯤꯗꯤꯑꯣ ꯁꯦꯝꯕꯒꯤꯁꯨ ꯈꯜꯂꯒ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯑꯩ ꯏꯁꯥ ꯏꯇꯣꯝꯇꯅ ꯚꯤꯗꯤꯑꯣ ꯅꯝꯖꯕ ꯈꯣꯠꯆꯕ ꯇꯧꯕꯅꯤꯅ ꯃꯤ ꯑꯇꯣꯞꯄꯒꯤ ꯃꯇꯦꯡ ꯆꯪꯗꯕꯅꯤ ꯄꯥꯡꯕꯤꯅꯕꯗꯣ ꯂꯩꯇꯕꯅꯤꯅꯀꯣ ꯑꯗꯨꯗꯤ ꯆꯪꯗ꯭ꯔꯦꯕ ꯑꯗꯨꯝ ꯑꯗꯨꯗꯩ ꯑꯗꯨꯝ ꯌꯥꯔꯦꯕ ꯃꯃꯜꯗꯣ ꯌꯥꯝ ꯇꯥꯡꯃꯟꯕꯗꯨꯗ ꯂꯩꯕ ꯍꯧꯖꯤꯛ ꯔꯦꯟꯒꯗꯤ ꯉꯝꯕꯩ ꯋꯥꯗꯤ ꯈꯔ ꯁꯥꯡꯅ ꯉꯝꯗꯧ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ OTPꯗꯣ ꯃꯥꯡꯈ꯭ꯔꯤꯕ ꯑꯦꯀꯥꯎꯟꯗꯨꯗ ꯆꯠꯈ꯭ꯔꯦ ꯌꯥꯔꯣꯏꯅꯦ ꯑꯗꯨꯗꯤ ꯕ꯭ꯔꯣ ꯍꯣꯏ ꯑꯇꯣꯞꯄ ꯑꯦꯀꯥꯎꯟꯗ ꯆꯠꯈꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯃꯃꯥꯡꯉꯩꯗꯒ ꯁꯤꯖꯤꯟꯅꯔꯝꯕ ꯃꯣꯕꯥꯏꯜ ꯃꯥꯡꯈ꯭ꯔꯕ ꯅꯝꯕꯔ ꯑꯃꯗ ꯆꯠꯈꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨ ꯈꯔ ꯋꯥꯅ ꯊꯣꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ 10:43 ꯆꯠꯂꯦ 10:45ꯇ ꯃꯤꯅꯤꯠ ꯑꯅꯤꯇꯪ ꯂꯩꯔꯒ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯆꯞ ꯆꯥꯅ ꯑꯗꯨꯗꯒꯤ ꯃꯌꯥꯝ ꯑꯗꯨꯗ ꯀꯥꯏꯅꯔꯁꯦ ꯑꯗꯨ ꯃꯇꯝꯗ ꯌꯧꯕꯒ ꯑꯗꯨꯝ ꯑꯩ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯤꯅꯤꯠ ꯑꯅꯤꯁꯤꯗꯤ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯏꯌꯥꯝꯕꯅꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯏ ꯁꯨꯃꯥꯏꯅꯀꯣ ꯋꯥꯍꯩ ꯁꯨꯝ ꯀꯃꯦꯟ ꯑꯃꯅꯤ ꯄꯥꯊꯣꯛꯑ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯒꯨꯗ ꯅꯥꯏꯠ ꯃꯇꯝ ꯁꯥꯡꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯕ ꯑꯣꯏꯌꯣ ꯍꯥꯏ ꯏꯌꯥꯝꯕ ꯑꯃꯁꯨꯡ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯑꯃꯁꯨꯡ ꯃꯌꯥꯝꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯩ ꯃꯗꯨ ꯁꯣꯏꯗꯅ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ ꯍꯥꯏꯇꯥꯔꯦ ꯖꯣꯟ ꯁꯣꯅ ꯕ꯭ꯔꯣ
smartphone ama laibada aikoina khwaidagi maru aina yengdoise magi software quality yengdoira bro hai software khantang yengba darkar tade ma atopa su yengada yam lay adui matang ai video ma sen gen tawni video ma yam thun la ni du ai khangani kari kari yengdoi noi bro system update mobile gi adum lak pase update tawthokpana faira tawdabuna faira amta haibiyo hai madui matang ai video ma sem ma thagak khabane bako video do yeng biro ai phasana hai khabne do hujiki oina sida hairamage tawbugi kanaba amsu mangjaba animak lay full support brother hai ko malema ya ai gi sem ta haibiro hai tawbugi di ko anouba update lak pai se anouba khoina hapsa lay mayam do experience to ning ba khangning ba yeng ba di yeng bagi damakta di anouba mayam anouba hai se dum phaidan ko du software update to wi mangja busna phone gi performance handarakpa camera make seng tabo so dum yawe ba du duna ni magi Motorola S60 project se kamaina tawge laiba yaba phone la hai Motorola S60 Pro se magi price se kya oibano S60 Pro S60 Pro se mamal se kya laibano mamal se 33 34 adu ki price range da di adum laiba yai Motorola S60 Pro se hujik Flipkart to 30,000 dai bai da ka phangma maliko magi features yam phazare hai tare 50 megapixel triple camera goiba dadi 6000 mAh ka se dum ya are wireless charging su yauri IP69 su yau boko water resistant oibudo waterproof oibudo adu yam phai adum laiba yaba phone hai ta ma display ga du su yam phaba malem ngangol na bro na haidi loin chumi hai adumaina laitida malem sum aina khangba khara dum haibani aina hai soiba yawa su dum sima soi ya dum chum thopiro madu ai constructive oibu feedback ne dum loction jage adu aina khangba khara haiba su leida fazana akhangba aina make sure na khanggi boy tar madu hoi madu chumani hai tare adu di mayam live yeng se ujik mi su dum khara dum yeng ko adu mayam se live se lotion na tawjarage mathang hafta da hai tare ko ngasi dino mai jingina mathang hafta da Saturday numitam uthengna duni live ta adu marak sida I video ma soidana ai hapkana ba ai mayam ga thengna ba ngamdra su video du da oina thengna bani khala du mai hapkana ba hona jarage bro aina thengna ba da MI user oina ma gi problem software problem CPU problem leiba adum thengna ba hai tare hoi adum MI gi problem khar lekali bro da hangi sin aduna bu hai ko school di chatra bro school di chatre manta yumda kyam lapki hai yumda gi yamna yum school ga di yamba Motorola S60 Pro se magi performance ti hai magi performance so dum yani ko mediatek dimensity or moni magi processor se dimensity kya no ai chap sa ningsing ba dum ningsing ngamdre Motorola dimensity kya yaw ki bino do Snapdragon oibra dimensity ni 8300 50 hai se ko adu de adum ma jo average ni yamna high end noi back flagship level gi di nati my processors performance adum mayam je comment ro ko ai jo param dana hek lotion gi nungai to dana dum pa ja ni minute ama ni ki chon thaba kai su thoina kai de aduga ai live se lotion na budi taw jarake bro last question bro se kai lam de no hai John Vishnupur ga di am nak na bani ko Vishnupur district ko ai saiton de gi ne adudi mayam comment su laktre aduga matam su thengjale aduna ai mayam live se live leirabanina wang se sum hangani hai fare hai ko thagachari mathang da sum muk thangna se hoi adumaina tawrase mathang da mu Saturday numit ka Sunday numit ka live tawni Saturday Sunday ngai biramo adula mu live tawrase aduga mayam gi wang pakhum ai adum piba ngamna khona jage okay ming sum tai ming de ai gi ming je Gorbachov hai bani ado ai gi ming sida tawrakan ai channel ma ming thamam bani do haidok pa da nungai ta ba pronunciation ji kitang pathok pa nungai ta boi bi ga ina samjalaga GB ena hujik ti thamgre adudi mayam punamak kaina na ba tawrase ai su chak chadri aptang chak chasallaga mathangi numita mu
ꯊꯦꯡꯅꯔꯁꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯂꯥꯏꯐꯇꯗꯤ ꯆꯥꯍꯥꯟ ꯆꯥꯊꯣꯛꯑꯒ ꯍꯦꯛꯇ ꯃꯌꯥꯝꯅ ꯑꯣꯏ ꯄꯦꯜꯂꯦ ꯇꯣꯛꯑꯁꯤ ꯍꯥꯏꯗ꯭ꯔꯤꯕꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯑꯩ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤꯗ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ